ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯑꯦꯜ ꯁꯦꯠꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯥꯃꯥꯅꯨꯖ ꯗꯥꯁ ꯔꯥꯃꯥꯅꯨꯖꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ꯫ ꯑꯩꯅꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯅ ꯑꯩꯈꯣꯏ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯞꯀꯦꯅ ꯈꯟꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯒꯣꯌꯤꯡ ꯏꯟꯋꯥꯔꯗ ꯑꯩꯅ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯔꯤꯐ꯭ꯂꯦꯛꯇꯤꯞ ꯃꯣꯠ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯇꯅ ꯀꯣꯏꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯋꯦ꯫ ꯑꯗꯣ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯒꯦꯅ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯂꯥꯏꯔꯤꯛ ꯇꯥꯕ ꯈꯣꯠꯄ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯔꯤꯆꯨꯋꯦꯜ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯁꯤ ꯁꯨꯝ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯀꯣꯟꯗ ꯂꯩꯕꯤꯕ ꯔꯥꯃꯥꯅꯨꯖꯗ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯀꯥꯟꯗ ꯃꯥꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯍꯧꯁꯤ ꯑꯗꯨꯒ ꯃꯣꯔ ꯂꯥꯏꯛ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯇꯧꯔꯒ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯁ꯭ꯀ꯭ꯔꯤꯞ ꯈꯔ ꯇꯥꯛꯄꯤꯅꯕ ꯑꯗꯨꯃꯥꯏꯅ ꯍꯪꯀꯠꯆꯔꯨꯕꯅꯤ꯫ ꯑꯗꯣ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯥꯃꯥꯅꯨꯖ ꯑꯁꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯣꯡꯛ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯅ ꯔꯥꯃꯥꯅꯨꯖꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯥꯃꯥꯅꯨꯖꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯣꯡꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗ ꯑꯝꯇꯪ ꯍꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ꯫ ꯔꯥꯃꯥꯅꯨꯖꯒꯤꯗꯃꯛꯇ ꯀꯣꯏꯁꯟ ꯂꯩꯕꯤꯔꯒꯁꯨ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯔꯥꯃꯥꯅꯨꯖꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯍꯥꯟꯕꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯋꯥꯔꯤꯁꯤ ꯂꯤꯕꯤꯔꯤꯉꯩꯗ꯫ ꯇꯥꯛꯄꯤꯌꯨ ꯔꯥꯃꯥꯅꯨꯖ꯫ ꯏꯆꯦꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁ ꯃꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯆꯦꯅ ꯍꯪꯕꯤꯈꯤꯕꯁꯦ ꯑꯩ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯅ ꯃꯪꯛ ꯑꯃ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯦ ꯄꯣꯛꯆꯕꯗꯤ ꯏꯝꯐꯥꯜꯒꯤ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯈꯥꯕꯝ ꯂꯥꯛꯄꯝ ꯃꯥꯟꯗꯣꯞ ꯍꯥꯏꯔꯤꯕ ꯂꯣꯀꯦꯂꯤꯇꯤꯁꯤꯗ ꯄꯣꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯀꯨꯟꯖꯂꯇꯥ ꯗꯦꯕꯤ꯫ ꯑꯩ ꯏꯁꯥꯁꯦ ꯌꯨꯝꯒꯤ ꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯔꯤꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯁꯔꯃ ꯍꯥꯏꯗꯅ ꯃꯤꯡꯁꯦ ꯀꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯤꯡꯗ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯔꯤꯕꯝ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯃꯇꯨꯡꯗ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯩꯍꯥꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝꯅ ꯑꯗꯨꯝ ꯀꯟꯖꯔꯚꯦꯇꯤꯞ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯍꯧꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯏꯙꯧ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯙꯧ ꯗꯤꯅꯃꯅꯤ꯫ ꯏꯙꯧꯁꯤꯅ ꯏꯃꯥꯁꯦ ꯆꯤꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯅꯤꯉꯣꯜꯅꯤ꯫ ꯃꯈꯣꯏꯁꯤꯅ ꯀꯣꯡꯕꯥꯜꯄꯝ ꯁꯥꯒꯩ ꯑꯣꯏꯕ꯫ ꯏꯙꯧꯁꯦ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯃꯟꯗꯤꯔꯒꯤꯗ ꯄꯨꯔꯣꯍꯤꯠ ꯑꯣꯏꯅ ꯂꯩꯕꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯇꯧꯕ ꯖꯩꯒ ꯇꯧꯕꯅꯆꯤꯡꯕꯒꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯙꯧ ꯁꯪꯁꯀ꯭ꯔꯤꯠ ꯈꯪꯉꯤ ꯑꯗꯒꯤ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯤ ꯆꯥꯎꯔꯥꯛꯄꯗꯅ ꯈꯪꯉꯤ ꯏꯙꯧ ꯍꯣꯏꯁꯦ꯫ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯗꯣꯟ ꯕꯣꯁꯀꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯅꯔꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯖꯔꯛꯏ꯫ ꯃꯦꯇ꯭ꯔꯤꯀꯨꯂꯦꯁꯟꯁꯦ ꯑꯩꯍꯥꯛ 98ꯇ 10 ꯊꯥꯖꯕꯅꯤ ꯑꯗꯨꯒ 99ꯗ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯖꯔꯛꯏ ꯃꯅꯤꯄꯨꯔ ꯕꯣꯔꯗꯇ꯫ ꯑꯗꯨꯗꯒꯤ 11-12ꯁꯤꯅ ꯁꯤꯇꯤ ꯃꯣꯟꯇꯦꯁꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯂꯩꯕꯁꯦ ꯇꯝꯖꯔꯛꯏ꯫ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯇꯧꯖꯕꯁꯦ ꯑꯩꯍꯥꯛ ꯕꯣꯇꯅꯤꯗ ꯑꯣꯅꯔꯁ ꯇꯧꯖꯔꯛꯄꯅꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯁꯇꯔꯁ ꯇꯧꯖꯕꯁꯤꯅ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯔꯤꯌꯥꯅꯥꯒꯤ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯩꯁꯤꯗ ꯕꯣꯇꯅꯤꯗ ꯃꯥꯁꯇꯔ ꯇꯧꯖꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯤ IIT ꯈꯔꯒꯄꯨꯔꯗꯁꯨ ꯃꯇꯝ ꯊꯥ ꯈꯔ ꯃꯐꯝꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯌꯥꯎꯖꯔꯛꯏ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯐꯨꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥꯗ꯫ ꯑꯩꯍꯥꯛꯀꯤ ꯃꯪꯛ ꯑꯃ ꯑꯣꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯩ ꯊꯥꯡꯉꯩ ꯁꯦꯡꯕꯗꯤ ꯁꯨꯃꯥꯏꯅ ꯃꯪꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯑꯁꯥ ꯇꯧꯖꯔꯨꯗꯦ꯫
ꯑꯗꯨꯕꯨ spirituality ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯑꯔꯊꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩ ꯑꯀꯣꯏꯕꯗ ꯎꯔꯤꯕꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯑꯁꯤꯁꯤꯡꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯃꯁꯤ ꯂꯥꯛꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯁꯦ ꯀꯣꯏꯁꯟ ꯍꯦꯛ ꯂꯥꯛꯄ ꯑꯗꯣ ꯑꯟꯁꯔꯁꯦ ꯐꯪꯈꯤꯗꯦ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯁꯦ ꯆꯍꯤ ꯃꯇꯝ ꯄꯤꯁꯛ ꯄꯤꯛꯏꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯙꯧ ꯌꯨꯝꯗ ꯂꯩꯔꯝꯕ ꯏꯙꯧꯁꯦ ꯑꯩꯒꯤ ꯑꯕꯣꯛꯁꯦ ꯑꯅꯤ ꯂꯩ ꯑꯩꯒꯤ ꯏꯄꯥ ꯄꯣꯛꯄ ꯕꯕꯥꯁꯦ ꯄꯣꯛꯄꯤꯕ ꯏꯙꯧꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤ ꯑꯗꯨꯒ ꯑꯕꯣꯛ ꯑꯍꯟꯁꯤꯒꯤ ꯃꯆꯥꯅꯤ ꯑꯕꯣꯛ ꯑꯍꯟꯁꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯩ ꯏꯙꯧꯗꯨꯅ ꯌꯨꯝ ꯇꯣꯉꯥꯟꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤꯒꯤ ꯃꯆꯦꯁꯤ ꯑꯔꯤꯕꯝ ꯏꯟꯗꯨ ꯗꯦꯕꯤ ꯍꯥꯏꯗꯅ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯕꯖꯥꯔꯗ ꯀꯩꯗ ꯐꯤ ꯌꯣꯟꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯙꯧ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯏꯙꯧꯒꯤ ꯃꯆꯦꯁꯤ ꯃꯈꯣꯏꯁꯤꯅ ꯈꯣꯡꯃꯟꯗꯒꯤꯅꯤ ꯑꯕꯣꯛꯁꯤ ꯂꯧꯔꯤꯕ ꯏꯙꯧꯁꯤꯅ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤ ꯏꯁꯩ ꯁꯛꯄ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯁꯤꯒꯤ ꯃꯌꯥꯝꯕ ꯅꯣꯡꯃꯥꯏꯊꯦꯝ ꯒꯣꯄꯥꯜ ꯁꯤꯅ ꯂꯧꯕꯅꯦ ꯑꯗꯣ ꯏꯙꯧ ꯒꯣꯄꯥꯜꯁꯤꯅ ꯃꯇꯝꯗꯨꯗ ꯏꯝꯐꯥꯜ ꯇꯣꯀꯤꯁ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯐꯥꯎꯔꯝꯃꯤ ꯁꯤꯅꯦꯃꯥ ꯍꯣꯜꯁꯦ ꯌꯥꯝ ꯐꯖꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯃꯌꯥꯝ ꯀꯥꯞꯄꯝꯃꯤ ꯑꯩꯅ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗ ꯏꯙꯧꯅ ꯄꯨꯕꯤꯗ ꯌꯦꯡꯍꯜꯂꯛꯄꯁꯦ ꯑꯐ꯭ꯔꯤꯀꯥꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯀꯥꯂꯥꯍꯥꯔꯤ ꯗꯦꯖꯔꯠꯀꯤꯗ ꯇꯧꯕ ꯑꯃ ꯕ꯭ꯌꯨꯇꯤꯐꯨꯜ ꯄꯤꯄꯜ ꯑꯅ ꯑꯃ ꯂꯩ ꯃꯗꯨ ꯌꯦꯡꯖꯔꯛꯏ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯏꯙꯧꯁꯤꯁꯨ ꯏꯁꯀꯣꯟꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯕꯤꯕꯅꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁꯤꯂꯥ ꯄ꯭ꯔꯚꯨꯄꯥꯗꯒꯤ ꯏꯁꯀꯣꯟꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯄꯤꯔꯛꯏ ꯑꯗꯨ ꯑꯩꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯥꯟꯗ ꯆꯍꯤꯁꯦ 5-6 ꯁꯨꯔꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯙꯧꯒꯤ ꯀꯥꯁꯤꯗ ꯂꯩꯕ ꯃꯥꯒꯤ ꯐꯛꯂꯥꯡꯅ ꯅꯞꯄ ꯀꯕꯣꯔꯠ ꯑꯃ ꯂꯩ ꯃꯗꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯨ ꯊꯝꯕ ꯚꯒꯋꯠ ꯒꯤꯇꯥ ꯁ꯭ꯔꯤꯃꯗ ꯚꯥꯒꯋꯇꯝꯅꯆꯤꯡꯕꯁꯦ ꯑꯗꯨꯗ ꯄꯤꯛꯂꯤꯕꯅꯤꯅ ꯂꯥꯝꯕꯗꯤ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯣꯔꯥ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯀꯥꯈꯠꯂꯒ ꯍꯦꯛ ꯍꯦꯛ ꯏꯙꯧꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯅ ꯌꯦꯡꯉꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯄꯥꯕꯗꯤ ꯍꯩꯇꯦ ꯃꯗꯨꯗ ꯌꯥꯎꯕ ꯉꯁꯥꯏ ꯄꯤꯛꯆꯔ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯦꯡꯉꯤ ꯀ꯭ꯔꯤꯁꯅꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯂꯥ ꯃꯌꯥꯝꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯚꯥꯞꯇꯤ ꯈꯔ ꯈꯔꯕꯨ ꯇꯥꯕ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 4-5 ꯀꯥꯔꯛ ꯃꯇꯝꯁꯤꯗ ꯄꯥꯕ ꯍꯩꯔꯛꯑꯦ ꯄꯥꯕ ꯍꯩꯔꯛꯄ ꯀꯥꯟꯗ ꯉꯁꯥꯏ ꯋꯥꯔꯤꯁꯤꯡꯗꯣ ꯐꯤꯂꯣꯁꯣꯐꯤꯗꯤ ꯈꯪꯗꯦ ꯋꯥꯔꯤꯁꯤꯅ ꯑꯁꯤꯅ ꯙ꯭ꯔꯨꯕ ꯃꯍꯥꯔꯥꯖꯅꯤ ꯁꯤꯅ ꯅꯥꯔꯗ ꯃꯨꯅꯤꯅꯤ ꯁꯤꯅ ꯚ꯭ꯌꯥꯁꯗꯦꯕ ꯍꯥꯏꯕꯁꯤꯡꯁꯤ ꯄꯥꯔꯛꯑꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯄ꯭ꯔꯚꯨꯄꯥꯗꯀꯤ ꯃꯥꯏꯀꯩꯁꯤꯗ ꯏꯟꯀ꯭ꯂꯤꯅꯦꯁꯟ ꯈꯔ ꯂꯩꯕꯗꯤ ꯍꯧꯔꯦ ꯑꯗꯨꯒ ꯆꯍꯤ 15-16 ꯁꯨꯔꯛꯄ ꯀꯥꯟꯁꯤꯗ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯁꯤꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯨꯒꯨꯟ ꯊꯥꯡꯕꯤ ꯂꯨꯒꯨꯟ ꯊꯥꯡ ꯃꯇꯝꯁꯤꯗ ꯋꯥꯍꯪꯁꯦ ꯍꯪꯉꯦ ꯑꯗꯨꯝ ꯑꯩꯁꯦ ꯀꯩꯅꯣ ꯀꯣꯏꯁꯟ ꯈꯔ ꯍꯪꯒꯜꯂꯤ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯗꯨꯗ ꯏꯃꯥ ꯕꯕꯥꯗ ꯋꯥꯁꯦ ꯍꯪꯉꯤ ꯂꯨꯒꯨꯟ ꯊꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯗ ꯃꯅꯤꯄꯨꯔꯗꯗꯤ ꯃꯌꯥꯝꯅ ꯄꯪꯍꯥꯏ ꯍꯥꯏꯅꯩ ꯂꯨꯒꯨꯟ ꯊꯥꯡꯉꯤꯕꯁꯤ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯂꯨꯍꯣꯡꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯤꯕꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗꯨꯅ ꯂꯥꯏ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯔꯤꯅꯤ ꯍꯥꯏꯒꯨꯝꯕ ꯑꯗꯨ ꯂꯨꯒꯨꯟ ꯊꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯦꯕꯥ ꯆꯪꯕ ꯌꯥꯔꯦ ꯂꯥꯏꯁꯪꯗ ꯆꯪꯉꯒ ꯂꯥꯏ ꯆꯠꯊꯕ ꯈꯣꯠꯄ ꯇꯧꯕ ꯌꯥꯔꯦ ꯑꯥꯔꯇꯤ ꯀꯠꯄ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯂꯨꯒꯨꯟꯁꯤꯒꯤ ꯂꯪꯁꯤ ꯁꯨꯃꯥꯏꯅ ꯁꯤꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝꯕ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝ ꯍꯪꯉꯦ ꯑꯗꯣ ꯄꯥꯎꯈꯨꯝꯁꯦ ꯑꯩꯒꯤ ꯄꯦꯟꯖꯕꯁꯦ ꯐꯪꯖꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯌꯥꯝꯕꯁꯦ ꯃꯃꯥꯡꯉꯩꯗ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯑꯣꯏꯕꯤꯔꯝꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯕꯤꯔꯝꯃꯤ ꯑꯣꯖꯥ ꯅꯕꯆꯟꯗ꯭ꯔ ꯈꯣꯡꯕꯥꯜꯄꯝ ꯅꯕꯆꯟꯗ꯭ꯔ ꯁꯔꯃ ꯐꯤꯖꯤꯛꯁꯀꯤ ꯑꯣꯖꯥꯅꯤ ꯃꯍꯥꯛꯀ ꯍꯦꯛ ꯑꯩꯁꯦ ꯃꯔꯩ ꯇꯧꯅꯩ ꯃꯇꯝꯗꯨꯗ ꯑꯩꯒꯤꯅ ꯃꯥꯝꯃꯅꯤ ꯑꯗꯨꯗ ꯃꯈꯣꯏꯗ ꯍꯪꯕ ꯀꯥꯟꯁꯤꯗ ꯃꯁꯤꯗꯤ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯑꯩꯈꯣꯏ ꯅꯪ ꯉꯥ ꯀꯩꯒꯨꯝꯕ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯥꯕ ꯌꯥꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯁꯨ ꯍꯪꯉꯤ kariꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯆꯥꯗ꯭ꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯁꯦꯕꯥ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥꯅ ꯍꯥꯏꯕꯒꯤ ꯈꯔ ꯃꯔꯩ ꯁꯪꯗꯥꯅꯕ ꯈꯔ ꯇꯧꯈꯤ ꯑꯁꯤ ꯃꯌꯥꯝ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯀꯣꯏꯁꯟꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄꯁꯤꯡꯗꯤ ꯍꯦꯛ ꯑꯟꯁꯔꯁꯦ ꯐꯪꯗꯅ ꯁꯨꯝ ꯂꯩꯈꯤꯕ ꯑꯗꯨ ꯃꯁꯤꯗ ꯑꯃꯨꯛ ꯃꯗꯨꯒꯤ ꯃꯇꯝꯁꯤ ꯌꯨꯅꯤꯚꯔꯁꯁꯦ ꯀꯌꯥꯝ ꯆꯥꯎꯏ ꯀꯥꯏꯁꯦ ꯃꯁꯤꯒꯤ ꯈꯟꯕꯁꯦ ꯃꯁꯤ ꯍꯦꯛ ꯂꯥꯛꯏ ꯑꯗꯣ ꯀꯣꯛꯁꯤ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯀꯣꯖ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯗꯨ ꯀꯣꯟꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 4ꯅꯦ ꯅꯨꯄꯥ 4 ꯑꯩꯒꯤ ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯑꯩꯒꯤ ꯃꯈꯥꯗ 2 ꯑꯗꯨ
ꯏꯌꯥꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯏꯁꯀꯣꯟꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯏ ꯃꯍꯥꯛꯁꯦ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯏꯌꯥꯝꯕꯁꯤꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯗꯗꯥꯁꯤꯒ ꯇꯧꯔꯒ ꯏꯁꯀꯣꯟꯁꯦ ꯍꯦꯛ ꯍꯦꯛ ꯃꯥꯒ ꯆꯠꯃꯤꯟꯅꯩ ꯑꯗꯨꯒ 99ꯒꯤ ꯗꯤꯁꯦꯝꯕꯔ ꯁꯤꯗꯩꯁꯤꯗ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯑꯃ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯕꯁꯤꯗ ꯃꯗꯨ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯍꯧꯕꯅꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 15ꯗꯒꯤ ꯇꯥꯡ 12ꯔ 22 ꯐꯥꯎ ꯇꯧꯕꯅꯤ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯗꯨꯗꯤ ꯑꯗꯨꯗ ꯃꯗꯟ ꯃꯅꯣꯍꯔ ꯗꯥꯁ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯚꯦꯅꯨꯒꯣꯄꯥꯜ ꯀ꯭ꯔꯤꯁꯅꯟ ꯍꯥꯏꯗꯅ ꯃꯥꯁꯦ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯥꯃꯣꯗꯔ ꯁ꯭ꯋꯥꯃꯤꯒꯤ ꯁꯤష్ꯌ ꯑꯣꯏꯕ ꯃꯥ ꯃꯁꯥꯃꯛꯁꯦ ꯚꯦꯇꯔꯤꯅꯔꯤ ꯁꯥꯏꯟꯇꯤꯁꯅꯤ ꯑꯗ ꯃꯍꯥꯛꯀ ꯊꯦꯡꯅꯩ ꯑꯗ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯌꯦ ꯑꯩꯈꯣꯏ ಶ್ರೀ ꯏꯁꯣꯄꯅꯤಷꯠ ꯍꯥꯏꯗꯅ ꯎꯄꯅꯤಷꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯎꯄꯅꯤಷꯠꯅꯤ ꯏꯁꯣꯄꯅꯤಷꯠꯁꯦ ꯑꯗꯨꯏꯗꯣ ꯃꯍꯥꯛꯅ ꯄꯤꯕ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯃꯍꯥꯛꯁꯦ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯌꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯖꯩ ꯅꯣꯛꯑꯒ ꯈꯣꯠꯂꯗꯅ ꯃꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯅ ꯏꯁꯀꯣꯟꯗ ꯂꯩ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯥꯁꯨ ꯊꯤꯕ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯊꯤꯕ ꯑꯣꯏꯅ ꯑꯩꯁꯦ ꯏꯁꯀꯣꯟꯗ ꯆꯠꯂꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 11 12ꯀꯤ ꯃꯇꯝꯁꯤꯗ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯁꯤꯗ ꯑꯣꯖꯥ ꯏꯅꯥꯎꯕꯅ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯁꯦ ꯇ꯭ꯌꯨꯁꯟ ꯇꯝꯖꯔꯛꯏ ꯑꯪꯀꯒꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯕ ꯁꯥꯇ꯭ꯔꯤ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯦ ꯏꯁꯀꯣꯟ ꯆꯠꯂꯦꯅ ꯇꯥꯕꯗꯒꯤ ꯃꯈꯣꯏꯗ ꯍꯪꯉꯒ ꯑꯩꯁꯦ ꯑꯃꯨꯛ ꯏꯁꯀꯣꯟ ꯂꯥꯛꯆꯩ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯦꯒꯁꯨ ꯈꯤꯇꯪ ꯀꯅꯦꯛꯁꯟꯁꯦ ꯑꯃꯨꯛ ꯄꯨꯁꯤꯟꯖꯔꯛꯀꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯑꯣꯖꯥ ꯁꯔꯣꯖꯅꯤꯅꯤ ꯍꯥꯏꯖꯔꯦ ꯃꯦꯗꯝ ꯁꯔꯣꯖꯒꯤ ꯃꯐꯝꯁꯤꯗ ꯑꯩ ꯇ꯭ꯌꯨꯁꯟ ꯇꯝꯖꯔꯛꯏ ꯑꯩꯍꯥꯛꯁꯦ ꯃꯇꯝꯗꯨꯗ ꯆꯍꯤ ꯑꯃ ꯆꯨꯞꯃꯅ ꯃꯦꯗꯝ ꯃꯅꯥꯛꯇ ꯂꯩ ꯑꯗꯨꯒ ꯃꯦꯗꯝꯅ ꯇꯥꯛꯄꯤꯔꯛꯄ ꯄꯔꯥꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯗꯣꯟ ꯕꯣꯁꯀꯣꯗ ꯇꯝꯃꯤꯉꯩꯗꯅꯦꯕ ꯍꯣꯏ ꯗꯣꯟ ꯕꯣꯁꯀꯣ ꯇꯝꯃꯤꯉꯩꯗ ꯀ꯭ꯂꯥꯁ 10 ꯎꯝ ꯃꯇꯝꯁꯤꯗ ꯎꯝ ꯎꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯦꯗꯝꯅ ꯏꯆꯦꯍꯣꯏꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯏ ꯏꯆꯦꯍꯣꯏꯒꯤ ꯑꯗꯩ ꯇꯥꯃꯣꯍꯣꯏꯒꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯆꯦꯅꯁꯨ ꯐ꯭ꯂꯋꯥꯔ ꯇꯝꯃꯛꯏ ꯑꯗꯒꯤ ꯇꯥꯃꯣꯁꯤꯅ ꯄꯔꯤꯈꯥ 10ꯒꯤ ꯄꯔꯤꯈꯥꯁꯤꯗ 10ꯒꯤ ꯄꯔꯤꯈꯥꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ 10ꯒꯤ ꯄꯔꯤꯈꯥꯗ ꯁ꯭ꯀꯨꯜꯒꯤ ꯄꯔꯤꯈꯥꯗꯔ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯑꯒꯗꯤ ꯎꯝ ꯅꯥꯏꯀꯤꯒꯤ ꯈꯣꯡꯎꯞ ꯂꯩꯕꯤꯅꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯗꯨ ꯃꯦꯗꯝꯅ ꯑꯉꯥꯡꯗꯣ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯊꯔꯠ ꯄꯣꯖꯤꯁꯟ ꯌꯥꯎꯊꯣꯔꯛꯑꯦꯅꯦ ꯑꯗꯩ ꯃꯦꯗꯝꯅ ꯋꯥꯔꯤ ꯂꯤꯌꯦ ꯑꯗꯨꯗꯒꯤꯗꯤ ꯈꯣꯡꯎꯞ ꯎꯝ ꯂꯩꯗ ꯂꯩꯔꯦ ꯐꯅꯌꯥꯝ ꯇꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯅꯣꯡꯃ ꯃꯦꯗꯝꯅ ꯑꯩꯁꯦ ꯈꯣꯡꯎꯞ ꯇꯥꯡꯉꯤꯁꯤꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯣꯅ ꯑꯩꯁꯦ ꯈꯣꯡꯎꯞꯇꯣ ꯇꯣꯡꯁꯤꯜꯂꯒ ꯌꯦꯡꯉꯦ ꯍꯥꯏ ꯃꯦꯗꯝꯅ ꯑꯗꯨꯗ ꯐꯅꯕꯨ ꯅꯨꯡꯉꯥꯏ ꯑꯗꯨꯗ ꯃꯦꯗꯝꯅ ꯇꯥꯛꯄꯤꯕ ꯄꯔꯥꯁꯤꯡꯁꯤꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯀꯔꯥꯏ ꯀꯥꯏꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯌꯦ ꯃꯦꯗꯝꯅ ꯍꯥꯏꯗꯤ ꯎꯝ ꯑꯩꯈꯣꯏ ꯂꯥꯏ ꯅꯤꯡꯕꯒꯤ ꯋꯥꯈꯛ ꯅꯠꯇꯕ ꯃꯤ ꯑꯐꯕ ꯎꯝ ꯑꯃꯗꯒꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯦꯗꯝꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟꯒꯤ ꯚ꯭ꯌꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯗꯦꯕꯂꯞ ꯇꯧꯕꯁꯤꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯤ ꯃꯦꯗꯝꯅ ꯃꯤ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯑꯁꯤꯒꯤꯁꯨ ꯏꯅꯣꯠꯁꯦ ꯌꯥꯝ ꯍꯥꯞꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯗꯝꯁꯦ ꯈꯪꯁꯨ ꯌꯥꯝ ꯈꯪꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯃꯇꯥꯡꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯈꯣꯏꯗ ꯄꯥꯎꯁꯦ ꯐꯪꯕ ꯀꯥꯟꯁꯤꯗ ꯏꯁꯀꯣꯟꯗ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯁꯦ ꯈꯪꯖꯕꯗꯒꯤ ꯏꯁꯀꯣꯟꯗ ꯆꯠꯂꯤ ꯆꯠꯂꯒ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯗꯟ ꯃꯅꯣꯍꯔ ꯄ꯭ꯔꯚꯨꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯍꯥꯛꯁꯦ ꯊꯦꯡꯅꯔꯦ ꯊꯦꯡꯅꯔꯕ ꯃꯇꯨꯡꯁꯤꯗ 99 ꯗꯤꯁꯦꯝꯕꯔ ꯊꯦꯡꯅꯈꯤꯕꯅꯤ 2000ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁꯤꯗ 2000ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯗꯥꯃꯣꯗꯔ ꯁ꯭ꯋꯥꯃꯤ ꯁꯤ ꯄꯔꯁꯅꯦꯜꯂꯤ ꯎꯅꯖꯩ ꯃꯍꯥꯔꯥꯖꯁꯤ ꯃꯅꯤꯄꯨꯔ ꯂꯥꯛꯏ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃ ꯇꯧꯔ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯀꯣꯟ ꯃꯟꯗꯤꯔꯁꯦ ꯑꯗꯨꯒꯤ ꯆꯍꯤꯗꯣ ꯁꯪꯒꯥꯒꯗꯕꯅꯤ ꯑꯗꯨꯒꯤ ꯆꯍꯤꯗꯨꯗ ꯇꯣꯏꯅ ꯃꯍꯥꯔꯥꯖꯁꯦ ꯑꯣꯜꯃꯣꯁ 4-5-6 ꯇꯥꯏꯝꯁꯃꯨꯛ ꯂꯥꯛꯈꯤ ꯍꯥꯏꯅ ꯇꯥꯖꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣꯗ 11-12 ꯇꯝꯃꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯣꯏꯁꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯀꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯔꯥꯖꯁꯤꯗ ꯋꯥꯁꯤ ꯁꯨꯃꯥꯏꯅ ꯁꯥꯙꯨ ꯒꯨꯔꯨ ꯑꯊꯣꯏꯕ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯋꯥ ꯈꯔ ꯍꯪꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯥꯏ ꯀꯣꯏꯁꯟ ꯁꯦꯝꯃꯒ ꯂꯥꯛꯎ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯣꯜꯃꯣꯁ ꯍꯞꯇꯥ ꯑꯃꯃꯨꯛꯁꯦ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯏ ꯀꯣꯏꯁꯟ ꯑꯃ ꯍꯥꯏꯔꯤꯕꯅꯤꯅ
Marakana Ramanuja Sigi class 10 gi mamang se sidati Ramanuja na iskon daga chattana like ram khutpa kem tawde amuk anira khak chathi akhoi ah yamaga tawra adu kanade khangde skon si matamda ah rok wang magi school lama lei school si ma khale rami adudi just like hormone chali de mayam yenge adubu somehow Prabhupada si yeng bakana ma yam attract tawe haide ko ina suhana na Prabhupada gi murti si yeng bakanda aigi okay haide ithogum ne haibagi yamna affectionate oibad ayeng bakan ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯄ꯭ꯔꯚꯨꯄꯥꯗꯀꯤ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯈꯔꯗꯤ ꯄꯥꯔꯦ ꯑꯗꯨ ꯐꯤꯂꯣꯁꯣꯐꯤꯗꯤ ꯌꯥꯝꯅ ꯈꯪꯗꯦ ꯖꯁ ꯃꯥꯒꯤ ꯃꯤꯅꯤꯡꯗꯤ ꯈꯪꯖꯕ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯁꯦ ꯗꯥꯃꯣꯗꯔ ꯁ꯭ꯋꯥꯃꯤꯁꯦ ꯃꯍꯥꯛꯀꯤ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯁꯥꯏꯄꯜ ꯑꯅꯤ ꯑꯃꯅ ꯖꯤꯕꯟ ꯃꯨꯛꯇꯗꯥꯁ ꯀꯧꯏ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯁꯆꯤꯔꯥꯅꯤ ꯗꯦꯕꯤꯗꯥꯁ ꯍꯧꯖꯤꯛꯁꯨ ꯂꯩ ꯑꯗ ꯃꯈꯣꯏꯁꯤꯒ ꯇꯧꯔꯒ ꯃꯍꯥꯔꯥꯖ ꯂꯩꯔꯝꯃꯤ ꯁ꯭ꯀꯨꯜ ꯂꯣꯝꯁꯤꯗ ꯑꯗꯨꯒ ꯍꯣꯜꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯗꯕꯅꯣ ꯈꯣꯠꯇꯕꯅꯣ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨꯗ ꯉꯁꯥꯏ ꯃꯗꯟ ꯃꯅꯣꯍꯔ ꯄ꯭ꯔꯚꯨꯁꯤꯅ ꯑꯩꯕꯨ ꯃꯍꯥꯔꯥꯖ ꯎꯅꯍꯜꯂꯤ ꯃꯥ ꯁꯛ ꯇꯥꯛꯄꯁꯦ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯥꯁꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯧꯏ ꯃꯥꯁꯦ ꯕ꯭ꯔꯥꯍꯃꯣꯟ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯔꯥꯖꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤ ꯑꯗꯒꯤ ꯋꯥꯔꯤ ꯁꯥꯕꯤ ꯂꯝꯅ ꯀꯥꯏꯗꯅ ꯈꯣꯠꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯗꯨ ꯀꯣꯏꯁꯟ ꯍꯪꯕꯅ ꯏꯪꯒꯤꯠ ꯇꯧꯔꯛꯑꯦ ꯄ꯭ꯔꯚꯨꯗꯨꯅ ꯑꯗ ꯑꯩꯁꯦ ꯃꯍꯥꯔꯥꯖꯇ ꯃꯍꯥꯔꯥꯖ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯍꯥꯔꯥꯖꯁꯨ ꯌꯥꯕꯤꯌꯦ ꯑꯗ ꯃꯇꯝꯗꯨ ꯍꯪꯖꯈꯤꯕꯁꯦ ꯑꯩꯗꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯁ꯭ꯀꯨꯜ ꯇꯝꯖꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯀ꯭ꯔꯤꯁꯅ ꯚꯛꯇꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯔꯤꯅꯣꯅ ꯍꯪꯉꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯟꯖꯕꯗ ꯃꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯇ ꯑꯩꯁꯨ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯑꯣꯏ ꯑꯗꯨ ꯑꯗꯨ ꯍꯪꯖꯔꯨꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯈꯜꯂꯝꯕꯅ ꯂꯥꯏ ꯅꯤꯡꯕ ꯁꯨꯃꯥꯏꯅ ꯅꯤꯡꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯨꯕ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯈꯨꯝꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯟꯁꯤ ꯍꯣꯡꯕꯤꯕ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯔꯥꯖ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯗꯤ ꯁꯥꯇ꯭ꯔꯒꯤ ꯃꯊꯧꯁꯤꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯖꯅ ꯄꯥꯕ ꯑꯗꯨꯒ ꯄꯔꯤꯈꯥꯗ ꯃꯥꯔꯛ ꯌꯥꯝ ꯐꯪꯗꯧꯅꯦ ꯍꯥꯏ ꯑꯗꯣ ꯅꯍꯥꯛꯅ ꯇꯝꯃꯨꯔꯤꯕ ꯃꯍꯩ ꯅꯪꯒꯤ ꯍꯩꯖꯔꯨꯔꯤꯕ ꯃꯍꯩ ꯑꯗꯒꯤ ꯅꯣꯂꯦꯖꯇꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯅꯦ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯁꯦ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯅꯍꯥꯟꯉꯩꯗꯒꯤ ꯊꯤꯔꯛꯏꯕ ꯑꯩꯒꯤ ꯄꯔꯄꯁ ꯑꯣꯐ ꯃꯥꯏ ꯂꯥꯏꯐ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯃꯍꯥꯔꯥꯖꯅ ꯋꯥꯍꯩ ꯖꯁ ꯃꯥꯒꯤ ꯁꯤꯡꯒꯜ ꯁꯦꯟꯇꯦꯟꯁꯇꯨꯗ ꯃꯁꯤ ꯂꯩꯔꯦꯅ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯚꯤꯟꯁꯤꯡ ꯑꯣꯏꯈꯤꯕ ꯃꯍꯥꯔꯥꯖꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯍꯥꯟ ꯑꯃ ꯊꯦꯡꯅꯕꯅꯦ ꯏꯍꯥꯟ ꯑꯃ ꯊꯦꯡꯅꯕ ꯃꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯁꯛꯃꯥꯏ ꯈꯪꯅꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯁꯤꯒ ꯌꯥꯝꯅ ꯑꯩꯒ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯕꯗꯧꯅꯁꯨ ꯐꯥꯎꯋꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯏꯍꯥꯟ ꯍꯥꯟꯕꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯒ ꯉꯁꯤ ꯏꯆꯦꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯍꯥꯏꯗꯤ ꯏꯍꯥꯟ ꯑꯃ ꯊꯦꯡꯅꯕ ꯃꯤ ꯑꯃꯒꯤ ꯋꯥ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯦꯛ ꯂꯧꯕ ꯌꯥꯕ ꯋꯥꯗꯤ ꯑꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯖꯅ ꯍꯥꯏꯕꯤꯔꯛꯄ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯀꯝꯐꯔꯇꯤꯡꯁꯨ ꯑꯣꯏ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯚꯤꯟꯁꯤꯡꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯁꯦ 11 ꯀꯥ ꯃꯇꯝꯅꯤ ꯀ꯭ꯂꯥꯁ 11 ꯀꯥ ꯃꯇꯝꯁꯤꯗ ꯑꯗ ꯑꯩꯈꯣꯏꯅ almost 98 99 ꯁ꯭ꯋꯥꯏꯒꯤ ꯂꯦꯠ 90sꯒꯤ ꯃꯇꯝꯁꯤꯒꯤ ꯕꯦꯠꯁꯀꯤ ꯃꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯂꯩꯕꯤꯔꯕ ꯇꯥꯔꯒꯗꯤ ꯁꯣꯏꯅ ꯈꯪꯕꯤꯒꯅꯤ ꯀ꯭ꯂꯥꯁ 9ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄ 9 10ꯅ ꯇꯝꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯁꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯑꯃꯃꯝꯁꯦ ꯑꯣꯜꯃꯣꯁט 60-70 ꯄꯦꯖꯒꯨꯝꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯒꯅꯦꯕ ꯃꯆꯥ ꯃꯆꯥꯁꯦ ꯅꯧꯅ ꯐꯣꯡꯈꯤꯕꯅꯤ ꯑꯗ ꯑꯍꯨꯝꯁꯦ ꯄꯨꯜꯂꯒ ꯄꯦꯖ ꯆꯅꯤ ꯋꯥꯅ ꯄꯦꯖ ꯆꯅꯤ ꯁꯨꯕꯅꯤ ꯑꯩꯈꯣꯏ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯂꯣꯖꯤ ꯑꯍꯨꯝꯁꯦ ꯄꯨꯜꯂꯒ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯀꯥꯟꯁꯤꯗꯗꯤ ABC ꯑꯣꯐ ꯐꯤꯖꯤꯛꯁ ꯀꯥꯏꯅ ꯇꯧꯔꯒ ABC ꯑꯣꯐ ꯕꯥꯏꯑꯣꯂꯣꯖꯤ ꯀꯥꯏꯅ ꯇꯝꯖꯔꯦ ꯑꯗꯨ ꯀꯥꯟꯗꯨꯗꯗꯤ ꯂꯥꯏꯔꯤꯛꯁꯦ ꯐꯤꯖꯤꯛꯁꯀꯤ ꯂꯥꯏꯔꯤꯛꯁꯦ ꯆꯣꯛ ꯊꯥꯔꯒ ꯄꯦꯖꯀꯁꯦ ꯍꯦꯛꯇ 2,000 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯁꯨꯔꯒ ꯃꯁꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯇꯝꯒꯗꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯍꯦꯛꯇ ꯑꯩꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯦꯡꯖꯥꯏꯇꯤꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯦꯖ ꯑꯃ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨꯝ ꯄꯥꯕ ꯂꯣꯏꯕ ꯉꯝꯄꯣꯟꯇꯦ ꯆꯍꯤ ꯆꯨꯞꯄ ꯄꯥꯕ ꯀꯥꯟꯁꯤꯗ ꯚꯥꯞ ꯇꯥꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯍꯥꯏꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯦ ꯀꯃꯥꯏꯅ ꯄꯥꯒꯗꯕꯅꯣ ꯀꯟꯅ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯍꯥꯔꯥꯖꯅ ꯁꯥꯇ꯭ꯔꯗꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯗꯧꯅꯦꯅ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯃꯗꯨꯗ ꯐꯪꯈꯤꯕ ꯃꯦꯁꯦꯖ ꯑꯃꯅ ꯀ꯭ꯔꯤꯁꯅꯗ ꯄꯣꯠ ꯑꯃ ꯀꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯇꯝꯕꯤꯔꯛꯄꯁꯦ ꯀ꯭ꯔꯤꯁꯅꯗꯗꯤ ꯇꯨꯂꯁꯤ ꯃꯟꯖꯔꯤ ꯇꯨꯂꯁꯤ ꯃꯅꯥ ꯈꯔꯒ ꯑꯗꯒꯤ ꯇꯨꯂꯁꯤꯒꯤ ꯂꯩ ꯌꯥꯎꯕꯁꯦ ꯃꯁꯤ ꯃꯟꯖꯔꯤꯁꯦ ꯁꯤ ꯀꯠꯂꯨ ꯑꯗꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑ ꯀꯠꯀꯗꯕꯅꯤ ꯑꯗꯨ ꯉꯝꯖꯔꯒꯗꯤ ꯖꯥ ꯆꯟꯗꯣꯟ ꯈꯔ ꯇꯛꯂꯦ ꯍꯥꯏꯔꯒ ꯖꯥ ꯆꯟꯗꯣꯟꯗꯣ ꯈꯤꯇꯪ ꯈꯦꯠ ꯀꯠꯂꯕ ꯑꯣꯏꯗꯤ ꯏꯕꯨꯡꯉꯣ ꯕꯤష్ꯅꯨꯅ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯄꯥꯝꯕꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕꯅꯦ ꯑꯗꯨꯅ ꯁꯤ ꯀꯠꯂꯕ ꯑꯣꯏꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯊꯨꯡꯗꯣꯏꯅꯤꯅ ꯇꯥꯛꯄꯤꯔꯛꯏ ꯏꯕꯣꯛꯁꯤꯅ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯌꯥꯝ
ꯌꯥꯝ ꯁꯦꯝꯃꯛꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯆꯦ ꯑꯗꯨꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯀꯠꯄ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯀꯠꯂꯣ ꯍꯥꯏꯅꯩ ꯍꯩꯗꯕꯨ ꯑꯣꯏꯔꯣ ꯂꯩꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯔꯥꯖꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯨꯗ ꯑꯩꯉꯣꯟꯗ ꯐꯪꯖꯕ ꯃꯦꯁꯦꯖꯁꯤꯅ ꯑꯩꯅ ꯇꯝꯂꯤꯕ ꯃꯍꯩꯁꯦ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯔꯤꯖꯜꯁꯦ ꯀ꯭ꯔꯤꯁꯅꯗ ꯀꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯉꯣꯟꯗ ꯐꯥꯎꯖꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅꯗ ꯀꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥꯝ ꯄꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯤꯃꯤꯠ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯀꯠꯄ ꯀꯥꯟꯁꯤꯗꯗꯤ ꯀꯩꯅꯣ ꯀꯠꯅꯤꯡꯕ ꯀꯠꯄ ꯌꯥꯔꯦ ꯑꯗꯒꯤ ꯑꯁꯤ ꯀꯠꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦꯕ ꯃꯥꯅ ꯑꯗꯩ ꯀꯠꯄꯁꯤ ꯌꯥꯝ ꯐꯖꯅ ꯀꯠꯇꯧꯕꯅꯦ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅꯗ ꯀꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯔꯛꯇꯣ ꯀꯠꯇꯣꯏꯅꯤ ꯃꯥꯔꯛꯇꯣ ꯐꯖꯍꯟ ꯇꯥꯕ ꯃꯥꯔꯛꯇꯣ ꯐꯖꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥ ꯇꯥꯕ ꯑꯗꯨ ꯃꯍꯥꯔꯥꯖꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯒ ꯉꯁꯥꯏ ꯀ꯭ꯔꯤꯁꯅꯒꯤ ꯁꯦꯕꯥ ꯇꯧꯕꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯂꯥꯏꯔꯤꯛꯁꯦ ꯄꯪꯄꯥꯗ ꯄꯥꯅꯤꯡꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯄꯥꯈꯤꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯕꯅꯤꯅ ꯃꯥꯔꯛꯁꯨ ꯐꯪꯉꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕꯁꯤꯅ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯁꯀꯣꯟꯒꯤ ꯈꯔ ꯈꯔ ꯆꯠꯄ ꯍꯧꯔꯛꯄ ꯑꯗꯨꯗꯒꯤ 2000ꯒꯤ ꯃꯥꯔꯆꯀꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯌꯨꯝꯗ ꯑꯩꯁꯦ ꯉꯥꯒꯁꯦ ꯆꯥꯔꯔꯣꯏ ꯃꯁꯤ ꯍꯦꯜꯂꯒꯦ ꯆꯥꯒ ꯊꯛꯄꯒ ꯊꯛꯑꯔꯣꯏ ꯍꯥꯏꯗꯅ ꯆꯥꯕꯨꯗꯤ ꯌꯥꯝ ꯊꯛꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯕꯨ ꯌꯨꯝꯗ ꯑꯩꯁꯦ ꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯊꯛꯄ ꯑꯗꯒꯤ ꯉꯥꯒꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ ꯑꯉꯥꯡꯁꯤꯁꯨ ꯑꯣꯏꯕ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯑꯗꯨ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯄꯤꯖꯕꯅꯦ ꯑꯩꯕꯨꯁꯨ ꯑꯗꯩ ꯍꯥꯏꯕꯁꯨ ꯈꯔ ꯏꯜꯂꯦ ꯏꯃꯨꯡꯗ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯂꯨꯠ ꯇꯧꯕ ꯑꯗꯨꯒꯗꯤ ꯆꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯜꯍꯜꯂꯤ ꯏꯃꯥ ꯍꯣꯏꯅ ꯑꯩꯅ ꯂꯣꯜꯂꯒ ꯈꯔ ꯍꯥꯎꯋꯦ ꯇꯧꯔꯒ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯃꯥꯏꯅ ꯊꯛꯑꯔꯣꯏ ꯆꯥꯔꯔꯣꯏ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈꯤꯗꯦ ꯀꯩ ꯇꯧꯔꯕꯖꯥꯠꯅꯣ ꯃꯥꯒꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯥꯠꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯕꯗꯤ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯤꯃ ꯇꯧꯗꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯗꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕꯗꯨꯁꯨ ꯂꯩꯔꯝꯃꯦꯅ ꯍꯥꯏꯕꯗꯨ ꯍꯥꯟꯅꯒꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯉꯨꯗꯕ ꯑꯗꯨꯒꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯕ ꯀꯥꯟꯗꯨꯗ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯞ ꯅꯞꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯔꯥꯖ ꯑꯗꯨꯒ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯈꯤꯇꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯃꯤ ꯃꯍꯥꯔꯥꯖ ꯗꯥꯃꯣꯗꯣꯔꯅ ꯔꯥꯃꯥꯅꯨꯖꯅꯗꯤ ꯍꯪꯕꯁꯤ ꯖꯁ ꯃꯇꯝꯗꯨꯗ ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯧꯔꯦꯀꯣ ꯍꯪꯉꯤꯁꯦ ꯖꯁ ꯀ꯭ꯔꯤꯁꯅꯁꯤ ꯀꯃꯥꯏꯅ ꯃꯥꯒꯤ ꯚꯛꯇ ꯑꯣꯏꯗꯣꯏꯅꯣ ꯃꯥꯒꯤ ꯍꯔꯥꯎꯍꯟꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯕ꯭ꯔꯣꯗꯟ ꯋꯦꯗ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯈꯣꯟꯅ ꯐꯖꯅ ꯇꯧ ꯑꯗꯨꯗꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯅ ꯈꯟꯕ ꯌꯥꯏ ꯆꯨꯝꯕ ꯑꯗꯨꯗꯨꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯔꯄꯁꯇꯨꯗꯤ ꯃꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯣꯔꯁ ꯂꯩꯒꯗꯕꯅꯤ ꯑꯣꯀꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯣꯝꯗ ꯁꯨꯝ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯂꯥꯛꯄꯁꯦ ꯑꯩꯅ ꯈꯤꯇꯪ ꯃꯦꯃꯣꯔꯤꯗ ꯂꯩꯕ ꯑꯝꯇꯪꯒ ꯁꯤꯌꯔ ꯇꯧꯖꯍꯧꯒꯦꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯔꯥꯃꯥꯅꯨꯖ ꯎꯅꯕꯁꯦ ꯍꯥꯟꯅ ꯎꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯎꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯏꯁꯀꯣꯟꯗ ꯂꯥꯛꯄꯁꯤꯗ ꯔꯥꯃꯥꯅꯨꯖꯁꯦ ꯏꯁꯀꯣꯟꯒꯤꯗ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒ ꯑꯗ ꯑꯩꯈꯣꯏ ꯃꯥꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯀꯥꯟꯗ ꯔꯥꯃꯥꯅꯨꯖꯁꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯕꯗꯩ ꯃꯩꯇꯩ ꯃꯩꯊꯣꯡ ꯐꯖꯅ ꯇꯥꯈ꯭ꯔꯦ ꯃꯌꯥꯝ ꯄꯤꯒꯦ ꯑꯗꯨꯝ ꯇꯥꯏ ꯂꯥꯏꯅ ꯄꯤꯊꯣꯔꯛꯑꯕꯅꯤ ꯑꯁ ꯌꯥꯝꯅ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯌꯦꯡꯉꯤ ꯔꯥꯃꯥꯅꯨꯖꯁꯦ ꯌꯥꯝꯅ ꯃꯥꯁꯦ ꯑꯉꯥꯡꯅꯦ ꯑꯩꯈꯣꯏꯗꯩꯁꯨ ꯌꯥꯝꯅ ꯑꯉꯥꯡꯅꯦ ꯀꯩ ꯇꯧꯕꯒꯤ ꯃꯥꯁꯦ ꯃꯣꯡꯒ ꯑꯣꯏꯔꯤꯖꯥꯠꯅꯣ ꯃꯥꯁꯦ ꯅꯤꯡꯕ ꯀꯥꯏꯕ ꯅꯨꯄꯤꯒꯨꯝꯕꯒ ꯀꯥꯏꯅꯈꯤꯕ ꯂꯩꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯅ ꯔꯥꯃꯥꯅꯨꯖꯁꯦ ꯎꯅꯕ ꯀꯥꯟꯗ ꯃꯥꯁꯦ I don't know ꯑꯩꯒꯤ intuitionꯗ ꯃꯥꯒ ꯑꯩꯒꯁꯦ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯔꯛꯀꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ ꯅꯪꯁꯦ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯌꯦꯡꯉꯤ ꯅꯪ ꯉꯁꯥꯏꯅ ꯆꯠꯈꯤꯕꯁꯦ so it is interesting you know how everything came together haitare adu kitang aina share tawjahniba ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯅꯦꯛꯗꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯃꯥꯖꯁꯤꯗ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯦ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕ ꯖꯥꯠꯂꯥ ꯅꯤꯡꯕ ꯀꯥꯏꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ ꯏꯆꯦ ꯑꯗꯨ ꯌꯥꯝ ꯂꯥꯟꯕ ꯀꯣꯟꯁꯦꯞꯅꯦꯕ ꯁꯤꯒꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯁꯨꯝ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯖꯕꯗ ꯋꯥꯍꯩ ꯋꯥꯇꯥꯗꯗꯤ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯍꯩꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯌꯥꯝ ꯀꯨꯞꯅ ꯇꯥꯛꯄꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯁꯥꯇ꯭ꯔ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯇꯕꯁꯤ ꯁꯃꯥꯖꯗ ꯀꯅꯥꯕꯨ ꯂꯩꯇꯒꯦ ꯑꯣꯜꯃꯣꯁ ꯑꯦꯚ꯭ꯔꯤꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯀꯥꯏꯅꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯅꯤꯡꯗꯤ ꯀꯩꯗꯧꯕꯩꯅꯣ
ꯅꯤꯡꯐꯝ ꯊꯣꯛꯄꯅꯦ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯅꯤꯡꯐꯝ ꯊꯣꯛꯄꯅꯦꯕ ꯆꯨꯝꯃꯤ ꯑꯁꯨꯃꯥꯏꯅ ꯈꯜꯂꯛ ꯃꯤꯁꯦ ꯃꯤ ꯃꯈꯜ ꯃꯔꯤ ꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗ ꯆꯪꯉꯛꯏ ꯍꯥꯏꯗꯅ ꯚꯒꯋꯠ ꯒꯤꯇꯥꯗ ꯌꯥꯎꯔꯤ ꯆꯦꯞꯇꯔ 7 ꯁꯨꯕꯁꯤꯗ ꯆꯇꯨꯔꯚꯤꯙꯥ ꯚꯖꯟꯇꯦ ꯃꯥꯝ ꯖꯅꯥ ꯁꯨꯀ꯭ꯔꯤꯇꯅꯣ ꯑꯔꯖꯨꯅ ꯍꯥꯏꯗꯅ ꯑꯥꯔꯇꯣ ꯑꯥꯔꯊꯥꯔꯇꯤ ꯖꯤज्ञासु ꯒ꯭ꯌꯥꯅꯤ ꯍꯥꯏ ꯑꯥꯔꯇ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯇꯥꯔꯕ he may be in distress ꯑꯋꯥꯕ ꯇꯥꯕ ꯑꯗꯨꯗꯒꯤ ꯑꯔꯊꯥꯔꯊꯤ ꯍꯥꯏꯗꯤ ꯁꯦꯜ ꯄꯥꯝꯕ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯦꯜ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯂꯝꯒꯤ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗꯒꯤ ꯖꯤज्ञासु ꯏꯟꯀ꯭ꯌꯨꯖꯤꯇꯤቭ ꯑꯣꯏꯕ ꯁꯤ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯊꯤꯒꯟꯕ ꯀꯥꯡꯕꯨ ꯒ꯭ꯌꯥꯅꯤ ꯍꯥꯏꯕꯁꯤ ꯏꯟ ꯁꯔꯆ ꯐꯣꯔ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯅꯣꯂꯦꯖ ꯍꯥꯏꯕ ꯑꯥꯠꯃ ꯀꯔꯤꯅꯣ ꯑꯩꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯈꯜ ꯃꯔꯤꯒꯤ ꯃꯤꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯀꯥꯡꯕꯨꯁꯦ ꯃꯈꯣꯏꯁꯦ ꯑꯥꯔꯇ ꯍꯥꯏꯕ ꯉꯁꯥꯏ ꯗꯤꯁꯇ꯭ꯔꯦꯁ ꯀꯥꯡꯕꯨ ꯆꯜꯂꯦꯕ ꯑꯗꯣ ꯗꯤꯁꯇ꯭ꯔꯦꯁ ꯑꯣꯏꯕ ꯃꯤꯁꯦ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯕꯥꯏꯁ ꯑꯣꯏꯔꯕ ꯄꯨꯟꯅ ꯆꯦꯜꯂꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩ ꯆꯪꯉꯛꯀꯅꯤ ꯄꯨꯟꯅ ꯆꯦꯟꯗꯕ ꯀꯥꯡꯕꯨꯅ ꯏꯁꯣꯔꯕꯨ ꯍꯨꯟꯒꯅꯦꯕ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯁꯦ ꯃꯁꯤ ꯃꯤ ꯌꯥꯝꯃꯦ ꯄ꯭ꯔꯚꯨꯅ ꯁꯨꯃꯥꯏꯅ ꯂꯥꯏ ꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕ꯭ꯔꯥ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯀꯩꯝ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯊꯥꯡꯒꯩ ꯁꯦꯡꯕꯗꯤ ꯅꯣꯡꯃ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯩꯅ ꯏꯁꯀꯣꯟꯗ ꯄꯨꯔꯥ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 10 ꯃꯇꯨꯡꯗꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯄꯥꯟꯗ ꯇꯝꯈꯤꯕ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯇꯝꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟ ꯇꯝꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯅꯪꯁꯦ ꯊꯥꯕ ꯉꯝꯈꯤꯗꯕꯗꯨꯒꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩꯅꯦꯅ ꯏꯃꯥꯅ ꯀꯞꯄꯒ ꯍꯥꯏꯅꯩ ꯑꯩꯅ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯝ ꯂꯩꯈꯤꯗꯦꯅ ꯍꯥꯏꯅ ꯊꯦꯝꯃꯤ ꯃꯇꯝꯗꯨꯗꯕꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 5,000 ꯇꯣꯂꯣꯞ ꯆꯥꯏ ꯕꯕꯥꯅ ꯊꯕꯛ ꯇꯧꯔꯝꯕꯁꯦ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁ ꯑꯦꯟ ꯁ꯭ꯇꯦꯇꯤꯛꯁ ꯂꯝꯐꯦꯜꯒꯤꯁꯤꯗ ꯕꯕꯥꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯑꯣꯏꯅ ꯊꯕꯛ ꯃꯆꯥꯅꯤ ꯏꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯆꯝꯅ ꯍꯧꯔꯛꯄꯅꯤ ꯏꯃꯨꯡꯗ ꯂꯩꯔꯛꯄꯁꯦ ꯑꯗꯨ ꯖꯁ 5,000 ꯄꯔ ꯃꯟꯊꯀꯤ ꯁꯦꯂꯔꯤ ꯑꯃꯅ ꯃꯆꯥ ꯃꯔꯤ ꯆꯥꯎꯅ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯕꯕꯥꯅ ꯀꯃꯥꯏꯅ ꯃꯈꯣꯏ ꯁꯦꯟꯅꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯪꯀꯜ ꯐꯥꯎꯕꯗ ꯑꯩꯅ ꯐꯣꯜ ꯇꯥꯕ ꯉꯝꯗꯕ ꯑꯪꯀ ꯑꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯅꯣꯡꯃꯇ ꯁꯤꯃ ꯋꯥꯠꯂꯤ ꯁꯤꯃ ꯂꯩꯇꯦ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯈꯤꯗꯦ ꯍꯥꯏꯗꯤ ꯆꯦꯡ ꯂꯩꯇꯦ ꯁꯤ ꯂꯩꯇꯦ ꯑꯗꯨꯒꯤ ꯅꯣꯡꯃꯇ ꯈꯪꯍꯜꯂꯛꯇꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯑꯗꯨꯕꯨ ꯑꯗꯨꯝ ꯕꯕꯥꯒꯤ ꯐꯤꯕꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯈꯪꯉꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯤꯅꯤꯃalistic ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯈꯔꯗꯨꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯕꯣꯏꯒꯁꯦ ꯑꯩꯈꯣꯏ ꯏꯅꯕ ꯕꯣꯏꯁꯦ ꯇꯥꯡꯉꯤ ꯃꯇꯝꯗ ꯇꯥꯡꯕ ꯍꯥꯏ ꯂꯨꯄꯥ 10 ꯄꯤꯕ 15 ꯄꯤꯕ ꯕꯣꯏ ꯃꯌꯥꯝ ꯂꯩꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯁꯤ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯑꯩꯈꯣই ꯗꯗꯥ ꯍꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩ ꯀꯖꯤꯟ ꯍꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯕꯣꯏꯁꯤꯡꯁꯤꯒꯤ ꯆꯍꯤ ꯑꯃ ꯂꯣꯏꯈ꯭ꯔꯒ ꯄꯦꯖ 10 ꯂꯦꯝꯍꯧꯕꯁꯦ ꯃꯁꯤ ꯁꯦꯒꯥꯏꯔꯒ ꯃꯗꯨꯏꯗꯨꯅ ꯑꯃꯨꯛ ꯕꯣꯏ ꯑꯣꯏꯅ ꯐꯣꯠꯆꯤꯜꯂꯒ ꯂꯪꯅ ꯐꯣꯠꯆꯤꯜꯂꯒ ꯃꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯑꯗꯒꯤ ꯀꯩꯅꯣꯒꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯦꯟꯁꯤꯜꯒꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯦꯜꯂꯕꯒꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯦꯠꯆ ꯄꯦꯟꯒꯤ ꯃꯥꯒꯤ ꯕꯣꯏ ꯂꯧꯊꯣꯛꯑꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯏꯔꯛꯄ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯝꯕꯁꯨ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯔꯛꯑꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯎꯔꯛꯇꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯍꯩꯕꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯌꯦꯅ ꯈꯟꯖꯔꯦꯕ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯁꯤꯃꯗꯤ ꯍꯩꯔꯦ ꯁꯤꯃꯗꯤ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯒꯤ ꯕꯣꯏꯒ ꯁꯦꯒꯥꯏꯕꯒꯁꯦ ꯐꯣꯠꯄ ꯂꯥꯏꯔꯤꯛꯀ ꯁꯦꯒꯥꯏꯕꯁꯦ ꯐꯣꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯥꯗ ꯊꯑꯣꯏꯅ ꯒꯣꯝ ꯂꯣꯟꯒꯅꯤ ꯃꯤꯒꯤ ꯃꯣꯏꯗꯥ ꯂꯦꯝꯍꯧꯕꯗ ꯊꯤꯔꯨꯗꯧꯔꯅꯦ ꯑꯗꯒꯤ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯁꯥꯏꯟꯇꯤꯁꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯌꯨꯝꯗ ꯁꯤꯃ ꯂꯩꯇꯦ ꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨꯒꯤꯗꯤ ꯅꯣꯡꯃꯇ ꯐꯥꯎꯖꯔꯛꯈꯤꯗꯦ ꯑꯗꯒꯤ ꯄꯦꯟꯗꯕꯁꯨ ꯀꯩꯝ ꯂꯩꯖꯔꯛꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯒꯗꯕ ꯑꯣꯏꯀꯣ ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯃꯤꯅꯤꯡ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯑꯩꯒꯤ ꯒꯣꯜꯁꯦ ꯏꯆꯝ ꯆꯝꯕ ꯃꯌꯥꯝꯅ ꯑꯣꯏꯅꯔꯤꯕ ꯗꯥꯛꯇꯔ ꯑꯣꯏꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯁꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯔꯁ ꯑꯃ ꯂꯩꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒ ꯀꯗꯥꯏꯗꯅꯣꯃ ꯂꯤꯡꯒꯜ ꯑꯃ ꯂꯩꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯃꯇꯝꯗ ꯀ꯭ꯂꯤꯌꯥꯔꯗꯤ ꯑꯣꯏꯖꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯗꯒꯤ ꯀꯩꯅꯣꯝꯃ ꯁꯨꯝ ꯐꯥꯎꯕꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯄꯥꯗꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯦ
ꯑꯗꯒꯤ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖ ꯍꯣꯏ ꯊꯦꯡꯅꯔꯨꯔꯦ ꯑꯗꯨ ꯃꯈꯣꯏꯒꯤ ꯗꯦꯗꯤꯀꯦꯁꯟꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀ꯭ꯂꯥꯁ 7 ꯀꯥꯔꯛ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯝꯁꯦ ꯀꯩꯅꯣꯒ ꯍꯥꯏꯅ ꯃꯌꯥꯝ ꯍꯪꯅꯕꯗ ꯑꯩ ꯗꯥꯛꯇꯔ ꯑꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯤ ꯀꯩꯁꯦ ꯌꯥꯝ ꯇꯥꯔꯛꯑꯦ ꯑꯗꯣ ꯑꯩꯗꯤ ꯑꯣꯏꯗꯒꯦꯅ ꯈꯟꯕꯁꯦ ꯑꯩꯁꯦ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯒꯦꯅ ꯈꯟꯈꯤ ꯃꯇꯝꯗꯨꯗ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯅꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯅꯤ ꯇꯣꯂꯣꯞ ꯀꯌꯥꯝ ꯆꯥꯎꯅ ꯆꯥꯅꯤ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯂꯤꯕ ꯈꯣꯠꯂꯤꯕꯒꯁꯦ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗ ꯑꯩꯅꯗꯤ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯒꯦꯅ ꯈꯜꯂꯨꯔꯤꯕ ꯁꯣꯝꯗꯅ ꯀꯩꯗꯧꯔꯤꯕ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯅ ꯃꯥꯒꯤ ꯄꯤ ꯑꯩꯆ ꯗꯤꯁꯤꯗꯤ ꯃꯍꯥꯔꯥꯖꯗꯤ ꯌꯥꯝꯅ ꯆꯝꯅ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯧꯕꯨꯜ ꯍꯥꯏꯕ ꯈꯨꯡꯒꯪꯁꯤꯗꯒꯤ ꯌꯥꯝ ꯆꯝꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯔꯥꯖꯇꯤ ꯏꯃꯥ ꯏꯄꯥꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯧꯅ ꯈꯥꯏꯅꯈ꯭ꯔꯦ ꯃꯍꯥꯔꯥꯖꯇꯤ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯍꯥꯔꯥꯖꯇꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯗꯒꯤ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯕꯤ ꯇꯦꯛ ꯑꯦꯝ ꯇꯦꯛ ꯇꯧꯔꯛꯑꯦ ꯀꯦꯃꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯑꯗꯨꯗꯒꯤ ꯌꯨ ꯖꯤ ꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯔꯥꯟꯁ ꯀꯃꯤꯁꯟꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯐꯪꯕꯗꯒꯤ ꯑꯣꯚꯔꯁꯤꯁ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯐꯪꯖꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯦ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯑꯔꯚꯥꯏꯟꯗ ꯇꯝꯖꯗꯨꯅ ꯐꯤꯖꯤꯀꯦꯜ ꯑꯣꯔꯒꯥꯅꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯑꯃꯈꯛꯇꯪ ꯅꯠꯇꯦ ꯐꯤꯖꯤꯀꯦꯜ ꯑꯣꯔꯒꯥꯅꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯔꯦ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯄ꯭ꯔꯣꯐꯦꯁꯔꯁꯤꯞꯀꯤꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯐꯪꯈꯤ ꯑꯃꯦꯔꯤꯀꯥꯒꯤ ꯒ꯭ꯔꯤꯟ ꯀꯥꯔꯗꯁꯨ ꯐꯪꯉꯤ ꯃꯍꯥꯔꯥꯖꯁꯦ ꯃꯗꯨ ꯐꯥꯎꯕꯗ ꯁꯤꯂꯥ ꯄ꯭ꯔꯚꯨꯄꯥꯗꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇꯅꯤꯅ ꯄꯨꯂꯞ ꯀꯠꯊꯣꯛꯑꯦ ꯍꯥꯏꯔꯒ ꯁꯟꯅ꯭ꯌꯥꯁꯤ ꯑꯣꯏꯗꯅ ꯒꯨꯔꯨ ꯑꯣꯏꯗꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯒꯥꯏꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨ ꯃꯇꯝꯁꯤꯗ ꯁꯣꯝꯗꯅ ꯑꯩꯗꯤ ꯄꯤ ꯑꯩꯆ ꯗꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯋꯥꯡꯕ ꯑꯩꯒꯤ ꯒꯣꯜꯅꯤ ꯍꯥꯏꯗꯅ ꯁꯣꯝꯗꯅ ꯃꯍꯥꯔꯥꯖ ꯍꯣꯏꯒꯨꯝꯕꯅ ꯑꯩꯅ ꯈꯜꯂꯤꯕ ꯒꯣꯜꯗꯣ ꯊꯥꯗꯣꯛꯑꯝꯃꯕ ꯃꯈꯣꯏꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯄꯤ ꯑꯩꯆ ꯗꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯁꯨ ꯑꯃ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦꯅ ꯈꯜꯂꯨꯕ ꯀꯥꯟꯗ ꯃꯍꯥꯔꯥꯖꯁꯦ ꯎꯔꯦꯕ ꯑꯗꯨꯒꯗꯤ ꯑꯣ ꯁꯤꯅꯁꯨ ꯍꯦꯟꯅ ꯐꯕꯖꯥꯠꯅ ꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯖꯗ꯭ꯔꯕ ꯑꯩꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯈꯨꯕ ꯖꯒꯥ ꯑꯃ ꯂꯩꯕ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯏ ꯐ꯭ꯔꯣꯛ ꯏꯟ ꯗ ꯋꯦꯜ ꯍꯥꯏ ꯀ꯭ꯋꯥ ꯃꯅꯨꯡ ꯂꯩꯕ ꯍꯪꯉꯣꯏꯗꯅ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕ ꯍꯣꯜ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯤꯒꯤ ꯑꯗꯨꯒ ꯍꯣꯜ ꯋꯥꯔꯜꯁꯤꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯑꯊꯣꯏꯕ ꯁꯦꯕꯥ ꯑꯃ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯚꯤꯖꯟꯁꯦ ꯄꯨꯔꯥ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯚꯤꯖꯟ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯍꯥꯔꯥꯖꯀꯤ ꯄꯨꯟꯁꯤ ꯎꯕ ꯐꯪꯖꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯃꯑꯣꯡ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯗꯨꯒꯤꯗꯨꯗꯒꯤ ꯑꯩꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯁꯦ ꯂꯥꯛꯈꯤꯕꯅꯦ ꯄꯨꯟꯁꯤꯁꯤꯗ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯣ ꯎꯅꯔꯕ ꯃꯇꯨꯡꯗ ꯔꯥꯃꯥꯅꯨꯖꯟꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯔꯤꯁꯔꯆ ꯇꯧꯔꯦ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯃꯉꯣꯟꯗꯒꯤ ꯌꯥꯝ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯦꯗꯅ ꯑꯥ ꯑꯗꯨꯒ ꯃꯥꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯂꯥꯛꯈꯤꯕꯁꯦ ꯁꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯀꯣꯏꯁꯟ ꯍꯪꯈꯤꯕꯗꯣ Oh, so that time only you thought about like, Yes. oh, I could go his path and I can give. ꯀꯩꯅꯣꯗ ꯃꯃꯥꯡꯗ ꯑꯩꯁꯦ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯇꯤ ꯌꯥꯝ ꯅꯧꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣꯗ ꯌꯨꯝꯗ ꯀꯩꯗ ꯄ꯭ꯔꯚꯨꯄꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯅꯦ ꯑꯗꯨꯅ ꯄ꯭ꯔꯚꯨꯄꯥꯠꯇꯤ ꯅꯪꯒꯤ ꯏꯙꯧꯅꯤꯅꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯋꯦꯕ ꯑꯗꯣ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯩ ꯊꯥꯖꯈꯤꯕ ꯃꯇꯝꯗꯨꯗ ꯄ꯭ꯔꯚꯨꯄꯥꯠ ꯏꯙꯧꯅꯤꯅ ꯑꯩ Oh, ꯏꯙꯧꯅꯤ okay. Mhm. ꯑꯗꯨꯒꯗꯤ ꯅꯝꯍꯜꯂꯒ ꯋꯥꯈꯜꯗ ꯄꯨꯔꯥ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯣ ꯃꯍꯥꯔꯥꯖꯇꯤ ꯇꯧꯕꯨꯜꯗꯒꯤꯅꯤ ꯁꯥꯏꯟꯇꯤꯁꯅꯤ ꯑꯗꯒꯤ ꯂꯥꯏꯁꯨ Mhm. ꯅꯤꯡꯕꯅꯤ ꯃꯥꯗꯤ ꯅꯣꯕꯦꯜ ꯂꯣꯔꯦꯠꯀꯁꯨ ꯎꯅꯕꯅꯤ ꯀꯣꯟꯐꯔꯦꯟꯁ ꯇꯧꯕꯅꯤ ꯀꯥꯏꯁꯦ ꯃꯇꯝꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯝ ꯇꯥꯖꯩ ꯊꯦꯡꯅꯖꯩ ꯑꯗꯨꯗ ꯃꯍꯥꯔꯥꯖꯁꯦ ꯄꯪꯄꯥꯟꯗ ꯄꯥꯝꯃꯤ ꯏꯁꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯤꯁꯦ ꯃꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯅꯤꯡꯉꯤ ꯑꯗꯣ ꯃꯍꯥꯔꯥꯖ ꯍꯣꯏꯅ ꯑꯣꯏꯔꯤꯕꯁꯦ ꯃꯣꯏꯁꯤ ꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯣꯏꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ Mhm. ꯑꯃꯨꯛ ꯊꯦꯡꯅꯖꯕ ꯀꯥꯟꯁꯤꯗ ꯑꯩꯅꯒ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯊꯦꯡꯅꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯣꯏꯈꯤꯕ ꯑꯗꯨ 2000 ꯁꯤꯗꯀꯣ ꯔꯥꯃꯥꯅꯨꯖꯁꯦ ꯀ꯭ꯂꯥꯁ 11 12 ꯇꯝꯃꯦꯕ ꯑꯗꯨꯀꯥꯟꯗꯨꯗ ꯎꯅꯈ꯭ꯔꯦꯗꯅ ꯑꯗꯨꯏꯁꯨ ꯔꯥꯃꯥꯅꯨꯖꯅ ꯁ꯭ꯇꯤꯜ ꯂꯥꯏꯛ ꯅꯪꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯗꯅ ꯕꯣꯠꯅꯤ ꯇꯝꯗꯅ ꯑꯗꯒꯤ ꯑꯗꯨ ꯇꯝꯕ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯏꯁꯀꯣꯟꯗ ꯀꯃꯥꯏꯅ ꯆꯪꯈꯤꯕꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯉꯁꯥꯏ ꯃꯗꯟ ꯎꯝ ꯃꯅꯣꯍꯔ ꯁ꯭ꯀꯨꯜ ꯑꯃ ꯊꯦꯡꯅꯖꯕꯁꯦ ꯃꯥꯒ ꯎꯅꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯎꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯝꯇ ꯑꯩꯉꯣꯟꯗ ꯏꯝꯄꯣꯁ ꯇꯧꯔꯛꯇꯦ ꯅꯪ ꯁꯤ ꯊꯥꯗꯣꯛꯎ ꯁꯤ ꯇꯧ ꯈꯣꯠꯂꯨ ꯍꯥꯏꯕꯁꯤꯃ
mana habiba je ngonda sigi practice spiritual practice sigi nungai ba si matang yam na wai sabi adi si yam nungai bani si sumai tau ne ado da eje practice tau ningum hai tar bas nungai bani na kai no hai da wakal gi makal lamba yam kan matam da angang ni na yam kan philosophy hai banate adu bu wari yam libi Dhruva Maharaj ki ꯑꯩꯒꯤ wari ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯅꯪꯅ ꯈꯔ ꯂꯥꯏꯛ ꯁꯥꯙꯅꯥꯒꯨꯝꯕ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈ꯭ꯔꯦꯕ ai tau ba ꯑꯗꯨꯒ ꯋꯥꯔꯤ hꯧdri aigi ꯀꯩꯝ practice hai ꯍꯧꯗ꯭ꯔꯤ ne je aigi practice hai bu ai je ayu nganta hagot kali pung ahum ma kai sai hogatlaga isa haksang phanabani kain tawraga walking chenba mi je kam yawodoini aduga walking chel rone ai je mi punde yam kana haidi mi punde habdi imanabati ne adubu koisi khosi habisi gi wase ka aduga tawrukti aduga isagi schedule di adum fazna thamjari matamdusu ayu nganta hagot kadobani adu exercise ka tawdabani chadam hedana sports yam pamjare basketball sanarei football sanarei cricket sanarei adagi kamain tawgi yeng mandra kang mau sanarei akoi kang na ma leibdu akoi baba sanarakoduda adumain tawrako aduda laikai thabak yam yaurei ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝꯁꯨ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯖꯂꯣꯟꯒꯤ ꯁꯦꯝꯕ ꯀꯥꯡ ꯆꯤꯡꯕ ꯃꯇꯝꯗ ꯀꯥꯡ ꯁꯦꯡꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕꯁꯨ ꯄꯥꯝꯃꯤ ꯊꯥꯏꯅꯗꯒꯤꯁꯨ ꯑꯗꯨꯗ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯍꯥꯏꯔꯒꯗꯤ ꯂꯥꯏꯒꯤ ꯈꯣꯏꯔꯝꯕ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯃ ꯇꯧꯕ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯨ ꯄꯥꯝꯃꯤ ꯑꯗꯒꯤ ꯏꯃꯥꯁꯤꯁꯨ ꯌꯥꯝꯅ ꯗꯤꯚꯣꯁꯅꯦꯜ ꯑꯣꯏ ꯏꯃꯥꯁꯦ ꯉꯁꯥꯏ ꯏꯊꯧꯒꯤꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯁꯨ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯔꯥꯙꯥ ꯒꯣꯕꯤꯟꯗꯒꯤ ꯁꯦꯕꯥꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯔꯛꯄꯅꯤ ꯏꯃꯥ ꯍꯣꯏꯁꯤꯅ ꯑꯗꯨꯒ ꯏꯃꯥꯗꯒꯤꯁꯨ ꯈꯔꯁꯨ ꯐꯪꯕꯖꯥꯠꯅꯤ ꯃꯁꯤꯁꯦ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯁꯨꯝ ꯏꯟꯇꯔꯦꯁ ꯂꯩꯔꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯏꯁꯀꯣꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯔꯨꯕ ꯑꯗꯒꯤ ꯄ꯭ꯔꯚꯨꯄꯥꯗꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯁꯨ ꯊꯦꯡꯅꯔꯛꯄ ꯚꯛꯇꯁꯤꯡ ꯎꯅꯔꯛꯄ ꯃꯇꯝꯁꯤꯗꯅ ꯑꯩꯅ ꯉꯁꯥꯏꯒꯤ ꯇꯧꯖꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯄ꯭ꯔꯦꯛꯇꯤꯁꯇꯨ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯏꯟ ꯑꯣꯏꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅꯒꯤꯗꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯈꯔ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯏꯟ ꯑꯣꯏꯔꯦ ꯈꯔ ꯍꯦꯟꯅ ꯐꯣꯀꯁ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯣꯡꯛ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯗ ꯆꯪꯈꯤꯕꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯏꯆꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯋꯤ ꯑꯩꯅ ꯁ꯭ꯀꯣꯟ ꯂꯥꯛꯄꯁꯦ ꯌꯥꯝ ꯆꯩ ꯑꯗꯒꯤ ꯑꯩꯅ ꯃꯂꯥ ꯁꯣꯟꯕ ꯍꯧꯕ ꯑꯗꯒꯤ ꯉꯥꯒ ꯆꯥꯗꯕ ꯈꯣꯠꯄ ꯑꯗꯒꯤ ꯁ꯭ꯀꯣꯟꯗ ꯇꯣꯏꯅ ꯆꯠꯄꯁꯦ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯋꯤ ꯑꯗꯒꯤ ꯉꯥꯡꯕꯁꯤ ꯅꯨꯡꯇꯤꯖꯥꯏ ꯈꯠꯅꯩ ꯏꯕꯥꯅꯤꯁꯦ ꯏꯃꯥꯒ ꯁꯤꯅ ꯀꯔꯝ ꯀꯥꯟꯗꯒꯤꯅꯣ ꯈꯔ ꯌꯥꯝꯅ ꯗꯤꯚꯣꯁꯅꯦꯜ ꯑꯣꯏꯕ ꯍꯦꯟꯒꯠꯈ꯭ꯔꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯍꯤ ꯀ꯭ꯂꯥꯁ 12 2000 ꯀ꯭ꯂꯥꯁ class 2 2001 so 2001 very young like you were called like very young ꯑꯗꯨꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣꯗ class ꯁ꯭ꯀꯨꯜ 12 ꯁꯤꯗ ꯉꯁꯥꯏꯒꯤ ꯆꯥ ꯊꯛꯇꯕ ꯉꯥ ꯆꯥꯗꯕꯗꯨ class 12 ꯑꯗꯥꯏꯗꯩ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯏ ꯃꯇꯝꯗ okay ꯑꯩꯁꯦ ꯆꯟꯗꯣꯟ ꯁꯨꯃꯥꯏꯅ ꯊꯤꯜꯂꯒ ꯆꯠꯂꯤ ꯀꯩꯅꯣꯁꯤꯗ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯋꯤ ꯅꯪ ꯆꯟꯗꯣꯟ ꯊꯤꯜꯂꯒ ꯃꯤ ꯃꯥꯡꯗ ꯌꯦꯡꯕ ꯏꯀꯥꯏꯖꯩ ꯈꯣꯠꯂꯦ ꯇꯧꯔꯒ ꯑꯗꯨ ꯃꯇꯝꯗ ꯏꯃꯥꯒ ꯈꯠꯅꯔꯒ ꯑꯩ ꯆꯟꯗꯣꯟ ꯃꯨꯊꯠꯂꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯦ ꯏꯃꯥ ꯆꯟꯗꯣꯟ ꯃꯨꯊꯠꯂꯣ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯉꯁꯤ ꯑꯩ ꯆꯟꯗꯣꯟ ꯃꯨꯊꯠꯂꯒꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕ ꯑꯗ ꯏꯃꯥꯁꯦ ꯍꯥꯏꯗꯤ ꯈꯔꯁꯨ ꯀꯤꯃꯛꯇꯤ ꯍꯥꯏꯅꯤꯡꯗꯦ ꯈꯔꯁꯨ ꯄꯥꯈꯠꯄꯖꯥꯠꯅꯤ ꯑꯩ ꯅꯤꯡꯉꯥꯏꯁꯨ ꯈꯔ ꯀꯟꯕ ꯑꯗꯣ ꯑꯩꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯑꯇꯩ ꯇꯧꯗꯦ ꯃꯇꯝꯗꯨꯗ 12 ꯂꯣꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜ ꯇꯝꯅꯤꯡꯃꯟꯕꯗꯒꯤ ꯃꯦꯗꯤꯀꯦꯜ ꯇꯝꯕꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯏꯁꯀꯣꯟꯒꯤ ꯚꯛꯇꯤ ꯚꯦꯗꯥꯟꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯂꯩ ꯕꯣꯝꯕꯦꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯅ ꯅꯦꯆꯔ ꯀ꯭ꯌꯨꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯕꯤꯔꯝꯃꯤ ꯑꯁꯤ ꯂꯥꯡꯒꯣꯜꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯁꯟꯅꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯩꯁꯨ ꯃꯇꯝ ꯈꯟꯖꯈꯤꯕꯗꯨꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯗꯣꯛꯇꯔ ꯑꯣꯏꯔꯒꯗꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯥꯡꯕ ꯌꯥꯅꯤ ꯐ꯭ꯔꯤꯗꯒ ꯂꯥꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜ ꯇꯝꯒꯦꯅ ꯀꯟꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯗ ꯇ꯭ꯌꯨꯁꯟ ꯇꯝꯗꯕꯗꯤ ꯌꯥꯗꯕ ꯃꯦꯗꯤꯀꯦꯜꯒꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯣꯆꯤꯡ ꯌꯥꯎꯕꯁꯦ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯍꯦꯝꯆꯟꯗ꯭ꯔꯥꯅ ꯁꯤ ꯇꯈꯦꯜ ꯂꯩꯀꯥꯏꯗ ꯑꯣꯖꯥ ꯑꯃ ꯍꯧꯖꯤꯛꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯗꯤ ꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯕꯤꯅꯤ ꯑꯣꯖꯥꯁꯦ ꯌꯥꯝ ꯂꯨꯗꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯃꯗꯨꯗ ꯀꯣꯆꯤꯡ ꯌꯥꯎꯕꯁꯤꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯆꯍꯨꯝ ꯂꯧꯋꯤ ꯊꯥ ꯑꯍꯨꯝꯒꯤ ꯀꯣꯔꯁꯅꯤ
ꯑꯗꯨꯅ ꯂꯨꯄꯥ 1,500ꯁꯦ ꯑꯃꯨꯛꯇ ꯊꯤꯗꯣꯛꯀꯗꯕ ꯍꯥꯟꯅ ꯏꯃꯥꯗ ꯑꯩꯅ ꯂꯨꯄꯥ 1,500ꯁꯦ ꯄꯤꯌꯣꯅ ꯀ꯭ꯔꯤ ꯇꯛꯄꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯒ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯄꯩꯁꯥ ꯂꯩꯇꯦꯅꯦ ꯍꯥꯏꯗꯣꯏꯅꯦꯕ ꯌꯥꯔꯣꯏ ꯍꯦꯛꯇ ꯀꯞꯇꯉꯩ ꯈꯥꯡꯉꯒ ꯏꯃꯥꯒꯤ ꯈꯨꯠꯇꯒꯤ ꯁꯦꯠꯂꯒ ꯂꯧꯕ ꯍꯥꯏꯗꯨꯃꯛ ꯑꯩ ꯃꯇꯝꯗ ꯃꯗꯨ ꯂꯧ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯨꯕꯗ ꯑꯗꯣ ꯏꯃꯥꯁꯨ ꯀꯩ ꯑꯩꯅ ꯂꯥꯡꯉꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯐꯤ ꯑꯃ ꯁꯦꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯕꯅꯤꯅ ꯏꯃꯥꯁꯨ ꯍꯥꯏꯕꯁꯤ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯗꯤ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯣꯛ ꯇꯦꯁ ꯇꯧꯕꯗꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯥर्क्ꯁ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯡꯅ ꯐꯪꯕ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯍꯥꯏꯌꯦ ꯅꯣꯏ ꯑꯇꯩ ꯈꯟꯗ꯭ꯔꯁꯨ ꯃꯥꯗꯤ ꯈꯟꯗꯣꯏꯅꯦꯅ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯍꯥꯏꯗꯣꯛꯏꯕꯅꯤ ꯑꯗꯨ ꯑꯇꯩꯗ ꯑꯩꯁꯦ ꯈꯜꯍꯧꯗꯦ ꯃꯇꯝꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯄꯩꯈꯥ ꯊꯥꯔꯛꯈꯤ ꯃꯦꯗꯤꯀꯦꯜꯁꯦ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯦꯝꯁꯀꯤ ꯖꯤꯞ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯄꯥꯔꯛꯏ ꯑꯗꯨꯕꯨ ꯑꯩꯁꯦ ꯈꯟꯗꯦ ꯑꯗꯨ ꯀꯣꯟꯅ ꯋꯥꯈꯜ ꯂꯥꯛꯈꯤꯕꯗꯁꯨ ꯏꯁꯣꯔꯅ ꯑꯃ ꯇꯝꯕꯖꯥꯠꯅꯦ ꯁꯤꯁꯦꯅ ꯈꯟꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯜꯂꯝꯃꯒꯗꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯇꯣꯞꯄ ꯂꯥꯏꯟ ꯑꯃ ꯆꯠꯈ꯭ꯔꯅꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯚꯛꯇꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯍꯥꯏꯁꯦ ꯃꯔꯥ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯋꯦ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯊꯧꯑꯣꯏꯗꯦ ꯈꯣꯠꯇꯦ ꯂꯥꯏ ꯅꯤꯡꯕ ꯇꯧ ꯂꯩ ꯍꯥꯏꯗꯅ ꯀ꯭ꯂꯥꯁ 12ꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥ ꯅꯣꯡꯃ ꯑꯩꯅ ꯃꯂꯥ ꯁꯣꯟꯕꯁꯤ ꯎꯔꯨꯕꯗꯒꯤ ꯁꯥꯎꯈꯤꯗꯅ ꯃꯥꯅ ꯑꯩꯒꯤ 12ꯀꯤ ꯂꯥꯏꯔꯤꯛꯀꯁꯤ ꯏꯃꯥ ꯂꯣꯠꯁꯤꯟꯕꯒꯤ ꯑꯃ ꯂꯩꯈꯤ ꯀꯥꯗ ꯆꯪꯉ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃ ꯂꯩꯔꯝꯗ꯭ꯔꯕꯁꯦ ꯂꯥꯏꯔꯤꯛꯁꯤꯗ ꯏꯃꯥ ꯂꯩꯔꯝꯕꯁꯤꯗ ꯏꯃꯥ ꯂꯥꯏꯔꯤꯛ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯪꯗꯤ ꯃꯂꯥ ꯁꯣꯜꯂꯨ ꯀꯩꯅꯣ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯗꯨꯗꯤ ꯑꯗꯨꯅ ꯏꯃꯥꯅ ꯇꯧꯔꯒ ꯑꯗꯨꯒ ꯊꯤꯔꯨꯕ ꯀꯥꯟꯗ ꯏꯃꯥꯏ ꯀꯥꯆꯤꯟꯗ ꯂꯩꯔꯝꯃꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯣ ꯇꯨꯃꯤꯟ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯄꯥꯏ ꯑꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯈꯠꯅꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ 2000ꯗ ꯃꯟꯗꯤꯔ ꯁꯪꯒꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯦ ꯅꯣꯡꯃ ꯗꯥꯃꯣꯗꯔ ꯃꯥꯁ ꯎꯅꯍꯜꯂꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯍꯥꯔꯥꯖꯁꯨ ꯃꯍꯥꯔꯥꯖꯅ ꯏꯃꯥꯁꯦ ꯑꯩꯅ ꯃꯍꯥꯔꯥꯖ ꯏꯃꯥꯁꯦ ꯈꯤꯇꯪ ꯑꯥꯁꯤꯔꯋꯥꯗ ꯈꯤꯇꯪ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯥꯅ ꯐꯔꯕꯅꯤꯅ ꯏꯆꯥ ꯂꯥꯏꯅꯤꯡꯉꯕꯅꯤꯅ ꯏꯃꯨꯡꯁꯨ ꯂꯣꯏ ꯐꯔꯅꯤꯗꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯏꯃꯥꯁꯦ ꯃꯗꯨꯗꯒꯤꯗꯤ ꯌꯥꯝꯅ ꯃꯦꯂꯣ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯏꯃꯥꯁꯦ ꯃꯍꯥꯔꯥꯖ ꯎꯅꯕꯗꯒꯤꯗꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯀ꯭ꯔꯤꯁꯅ ꯖꯟꯃ ꯑꯣꯏꯕꯅꯤ ꯀ꯭ꯔꯤꯁꯅ ꯖꯟꯃꯒꯤ ꯅꯣꯡꯉꯥꯜꯂꯒ ꯅꯟꯗ ꯎꯁꯣꯞ ꯇꯧꯕꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯔꯥꯖꯅ ꯏꯃꯥꯁꯦ ꯀꯧꯔꯤ ꯀꯩꯅꯣ ꯍꯌꯦꯡ ꯎꯁꯣꯞꯅꯤ ꯎꯁꯣꯞ ꯆꯥꯕꯤꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤꯗꯤ ꯏꯃꯥꯅ ꯌꯨꯝꯗ ꯍꯔꯥꯎꯖꯕꯁꯦ ꯑꯁ ꯑꯩ ꯗꯥꯃꯣꯗꯔ ꯃꯥꯁꯦ ꯀꯧꯔꯛꯏꯅꯤ ꯑꯩ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤꯅ ꯏꯃꯥꯅ ꯑꯗꯨꯝ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯎꯖꯕꯁꯦ ꯏꯃꯥꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯑꯒꯦꯟꯁ ꯂꯩꯕ ꯅꯠꯇꯦꯅ ꯑꯗꯨꯝꯗꯤ ꯑꯩꯁꯨ ꯈꯪꯖꯈ꯭ꯔꯦꯕ ꯏꯃꯥꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧ ꯂꯩꯇꯦ ꯃꯃꯥ ꯑꯣꯏꯕ ꯍꯥꯏꯔꯤꯕꯅꯦ ꯍꯥꯏꯕꯗꯨꯒꯤꯗꯤ ꯑꯗꯨꯒ ꯀꯣꯟꯅꯁꯨ ꯍꯥꯏꯗꯣꯔꯛꯑꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤꯉꯥꯡꯒ ꯁꯦꯠꯂꯒ ꯏꯁꯀꯣꯟꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯍꯤ 9-10 ꯃꯇꯨꯡꯁꯤꯗ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯕꯗ ꯏꯃꯥꯅ ꯍꯥꯏ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯏ ꯅꯤꯡꯕꯒꯤ ꯊꯤꯡꯈꯤꯕꯗꯣ ꯑꯩꯅ ꯅꯪ ꯅꯤꯡꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯅꯤꯡꯊꯥꯗ ꯄꯝꯃꯤꯉꯩꯗ ꯅꯪꯁꯦ ꯄꯥꯟꯖꯤꯅ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯂꯥꯏ ꯅꯤꯡꯕꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯇꯧꯔꯤ ꯌꯨꯝꯒ ꯊꯥꯗꯣꯛꯀꯗꯧꯔꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯝꯃꯤꯟꯗꯤ ꯈꯔ ꯐꯪꯉꯤꯅ ꯍꯥꯏ ꯏꯃꯥꯅ ꯑꯗꯨ ꯅꯪꯁꯦ ꯆꯍꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯕꯨꯡ ꯃꯃꯟꯗꯒꯤ ꯅꯪꯁꯦ ꯈꯥꯝꯕꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯀꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣꯅ ꯏꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯀꯞꯂꯤ ꯍꯥꯏ ꯊꯥꯏꯅ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯁꯤꯅ ꯑꯩꯁꯦ ꯁꯨꯝ ꯏꯃꯥ ꯈꯠꯅꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯨꯡꯇꯤ ꯈꯠꯅ ꯆꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯗꯒꯦꯅ ꯍꯪꯅꯕ ꯀꯥꯟꯁꯤꯗ ꯀ꯭ꯔꯤꯁꯅ ꯅꯤꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯈꯔ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯏ ꯄꯔꯥ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯅꯠꯇꯕ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯟꯗꯨꯞ ꯃꯆꯤꯟ ꯃꯅꯥꯎ 5 ꯁꯤꯅ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯁꯤ ꯂꯣꯏꯔꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯕꯤꯗꯨꯔꯁꯦ ꯃꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯦ ꯕꯤꯗꯨꯔꯁꯨ ꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅ ꯚꯛꯇꯤꯒꯤ ꯂꯝꯁꯤ ꯂꯥꯛꯄ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯏꯊꯟ ꯂꯥꯛꯄꯅꯤ ꯏꯊꯟ ꯆꯠꯈꯤꯗꯧꯕꯅꯤ ꯍꯥꯏꯕ ꯄꯔꯥꯁꯤ ꯌꯥꯝ ꯀꯨꯞꯅ ꯇꯝꯕꯤꯁꯤꯗꯤ ꯑꯗꯨꯗ ꯕꯤꯗꯨꯔꯁꯤꯁꯨ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯑꯕ ꯀꯥꯟꯁꯤꯗ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯉꯁꯥꯏꯒꯤ ꯃꯍꯥꯔꯥꯖ ꯌꯨꯙꯤꯁꯊꯤꯔ ꯍꯣꯏ ꯚꯤꯝ ꯑꯔꯖꯨꯟ ꯅꯀꯨꯜ ꯁꯍꯗꯦꯕ ꯃꯈꯣꯏ 5 ꯃꯈꯣꯏ ꯏꯚꯟ ꯀꯨꯟꯇꯤꯗ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤ ꯅꯣꯡꯃ ꯊꯣꯛꯈꯤꯌꯦ ꯃꯥꯁꯦ ꯑꯗꯨ ꯃꯣꯏ ꯈꯣꯏꯔꯝꯒꯦꯅ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯃꯥꯃ ꯕꯤꯗꯨꯔꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯥ ꯆꯠꯂꯤꯕꯁꯤꯅ ꯀꯥꯏꯗꯅꯣ ꯉꯁꯥꯏ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥ ꯁꯥꯟꯅꯐꯝ ꯖꯒꯥ ꯃꯌꯥꯝꯁꯤ ꯃꯁꯤ ꯗꯔꯁꯟ ꯇꯧꯕ ꯗ꯭ꯋꯥꯔꯀꯥ ꯆꯠꯇꯣꯔꯤꯕꯅꯤ ꯃꯊꯪ ꯆꯠꯀꯗꯧꯔꯤꯕꯅꯤ
ꯑꯗꯨꯒ ꯑꯥꯗ ꯀ꯭ꯔꯤꯁꯅꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯎद्धꯕꯀ ꯊꯦꯡꯅꯔꯒ ꯎद्धꯕꯀ ꯋꯥꯔꯤ ꯁꯥꯗꯣꯏꯅꯤ ꯃꯁꯤ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ ꯀꯗꯥꯏ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯈꯣꯠ ꯍꯪꯕ ꯀꯥꯟꯁꯤꯗ ꯀ꯭ꯔꯤꯁꯅꯗꯤ ꯃꯥꯒꯤ ꯙꯥꯝꯗ ꯍꯟꯈ꯭ꯔꯦ ꯑꯇꯩ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯊꯃꯣꯏꯁꯦ ꯀꯥꯏꯔꯒꯅꯤ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗ ꯎद्धꯕꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯀ꯭ꯔꯤꯁꯅꯅꯅꯦ ꯕꯤꯗꯨꯔ ꯅꯍꯥꯛꯀꯤꯗꯃꯛꯇ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤꯗꯃꯛꯇ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅꯁꯨ ꯍꯪꯉꯝꯃꯤꯅ ꯍꯥꯏꯕꯁꯤ ꯇꯥꯕ ꯀꯥꯟꯁꯤꯗ ꯕꯤꯗꯨꯔꯁꯦ ꯇꯨꯁꯦ ꯈ꯭याꯎ ꯆꯨꯡꯉ ꯃꯥꯁꯦ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔ ꯀꯞꯆꯒꯗꯣꯏꯅꯦꯕ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯙꯥꯝꯗ ꯍꯜꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯤ ꯍꯥꯏꯕꯤꯔꯝꯕ꯭ꯔꯅꯦ ꯃꯥ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯥꯁꯦ ꯀꯞꯇꯧꯔꯤꯅꯦ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯔꯨꯕ ꯀꯥꯟꯁꯦ ꯀꯩꯗꯧꯔꯦ ꯕꯤꯗꯨꯔꯅ ꯇꯧꯔꯤꯕꯁꯦ ꯏꯟꯗꯥꯏꯔꯦꯛꯂꯤ ꯆꯤꯇꯤꯡ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯃꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯕ ꯌꯥꯕꯅꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯆꯠꯈꯤ ꯑꯗꯨꯅ ꯃꯁꯦ ꯇ꯭ꯔꯥꯟꯁꯦꯟꯗꯦꯟꯇꯦꯜ ꯑꯣꯔ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯆꯤꯇꯤꯡ ꯍꯥꯏ ꯐꯣꯔ ꯍꯥꯌꯔ ꯀꯣꯁ ꯑꯐꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯃ ꯍꯥꯌꯔ ꯀꯣꯁ ꯀ꯭ꯔꯤꯁꯅꯒꯤ ꯁꯦꯕꯥꯁꯤ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯗꯕꯁꯤ ꯉꯥꯡꯕ ꯌꯥꯏ ꯑꯩꯈꯣꯏ ꯇꯝꯕꯤꯔꯛꯄ ꯑꯗꯨ ꯐꯔꯦ ꯐꯔꯦ ꯇꯥꯔꯒꯗꯤꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯏꯁꯀꯣꯟꯗ ꯆꯠꯄꯁꯦ ꯏꯃꯥꯗ ꯑꯩ ꯆꯠꯂꯤ ꯍꯥꯏꯗ꯭ꯔꯦ ꯏꯁꯀꯣꯟ ꯆꯠꯇꯦ ꯀꯩꯅꯣ ꯑꯩꯁꯦ ꯃꯇꯝ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯥꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯥꯝꯊꯣꯡ ꯂꯩꯕꯁꯤꯅ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯄꯤꯁꯨꯝꯗ ꯂꯩꯔꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯒ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯈꯥꯒꯦꯝꯄꯜꯂꯤꯒ ꯂꯩꯔꯛ ꯂꯩꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤꯅ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗꯣꯏꯅꯤ ꯀꯣꯂꯦꯖ ꯀꯥꯏꯕ ꯆꯠꯈꯤꯗꯣꯏꯅꯤ ꯀꯣꯂꯦꯖ ꯀꯥꯞꯄ ꯀꯥꯟꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯣꯂꯦꯖ ꯍꯥꯏꯔꯦ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯈꯣꯠꯄꯤꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯞꯊꯅ ꯇꯥꯛꯄꯁꯦ ꯈꯔꯁꯨ ꯑꯣꯏꯗꯕ꯭ꯔꯥꯅ ꯈꯟꯕ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅꯦ ꯃꯌꯥꯝ ꯇꯧꯔꯒ ꯑꯣꯖꯥꯅ ꯇꯥꯛꯑꯦ ꯀꯅꯥ ꯇꯥꯛꯀꯅꯤ ꯑꯣꯖꯥꯅ ꯀ꯭ꯂꯥꯁ ꯆꯪꯉꯨꯔꯅꯤ ꯑꯗꯩ ꯁꯥꯇ꯭ꯔ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨ ꯑꯣꯖꯥꯁꯤꯡꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯟꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯁꯤ ꯐꯥꯔꯁ ꯏꯌꯔꯁꯤꯗ ꯊꯥ ꯇꯔꯨꯛꯁꯦ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯌꯥꯎꯗꯦ ꯀꯩꯅꯣꯁꯦ ꯑꯩ ꯕꯤ ꯑꯦꯁ ꯁꯤꯁꯤꯗ ꯑꯍꯥꯟꯕ ꯀꯥꯔꯝꯃꯒ ꯁꯥꯇ꯭ꯔꯃꯛꯀꯤ ꯃꯇꯧꯅꯦ ꯃꯌꯥꯝꯁꯨ ꯎꯕꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯌꯥꯎꯅꯤꯡꯗꯦꯗ ꯍꯥꯏꯗꯅ ꯑꯗꯨ ꯃꯇꯝꯁꯦ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯈꯥꯒꯦꯝꯄꯜꯂꯤꯗ ꯐꯥꯎꯖꯤꯜꯂꯒ ꯏꯁꯀꯣꯟꯗ ꯆꯠꯇꯣꯏꯅꯦ ꯌꯨꯝꯗ ꯍꯥꯏꯗꯣꯛꯇꯦ ꯖꯁ ꯀꯣꯂꯦꯖ ꯂꯥꯏꯔꯤꯛꯁꯦ ꯄꯨꯒꯗꯕꯅꯤ ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯣꯔꯤꯅꯤ ꯆꯠꯄ ꯁꯥꯏꯀꯜꯗ ꯆꯠꯂꯤ ꯃꯇꯝꯗꯨ ꯀꯦꯞꯇꯦꯟ ꯁꯥꯏꯀꯜꯗꯅ ꯕꯤ ꯑꯦꯁ ꯑꯦꯐ ꯀꯦꯞꯇꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯊꯥꯏꯅꯒꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯆꯠꯂꯒ ꯑꯩꯁꯦ ꯏꯁꯀꯣꯟꯗ ꯂꯩꯔꯦ ꯏꯁꯀꯣꯟꯗ ꯂꯩꯔꯒ ꯑꯩꯁꯦ ꯊꯥ ꯇꯔꯨꯛꯁꯦ ꯏꯁꯀꯣꯟ ꯑꯦꯛꯇꯤꯚꯤꯇꯤ ꯃꯌꯥꯝ ꯌꯥꯎꯋꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯊꯕꯛ ꯃꯌꯥꯝ ꯁꯦꯕꯥ ꯌꯥꯎꯋꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯇꯝꯗꯨ ꯑꯩꯁꯦ ꯏꯁꯀꯣꯟ ꯆꯠꯂꯦ ꯌꯨꯝꯗꯗꯤ ꯈꯪꯗꯦ ꯑꯗꯨ ꯀꯣꯟꯅ ꯑꯩꯁꯦ ꯊꯥ ꯇꯔꯨꯛꯃꯨꯛ ꯀꯥꯔꯛꯇꯧꯔꯕ ꯀꯥꯟꯁꯤꯗ 2001 ꯗꯒꯤ 2004 ꯁ꯭ꯋꯥꯏꯐꯥꯎꯁꯤꯅ ꯔꯥꯃꯆꯟꯗ꯭ꯔ ꯄ꯭ꯔꯚꯨꯅ ꯑꯃ ꯂꯩ ꯃꯥꯁꯦ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯩꯈꯣꯏ ꯁꯤꯅꯤꯌꯔ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯉꯤ ꯃꯇꯝꯗꯨꯗ ꯑꯩ ꯃꯤꯡ ꯔꯥꯃꯥꯅꯨꯖ ꯀꯧꯗ꯭ꯔꯤ ꯑꯩ ꯗꯤꯛꯈꯥ ꯐꯪꯗ꯭ꯔꯤ ꯑꯩ ꯗꯤꯛꯁꯥꯁꯦ 2005ꯗ ꯐꯪꯖꯕꯅꯤ 2005ꯒꯤ ꯑꯣꯒꯁꯀꯤ ꯇꯥꯡ 25 ꯁ꯭ꯋꯥꯏꯗ ꯐꯪꯕꯅꯤ ꯃꯗꯨꯏ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯗꯨꯝ ꯍꯥꯏ ꯑꯗꯩ ꯃꯍꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯀꯧꯔꯒ ꯅꯪ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯕ꯭ꯔꯥꯅ ꯍꯪꯉꯤ ꯑꯗ ꯑꯩ ꯀꯥꯗ꯭ꯔꯦ ꯄ꯭ꯔꯚꯨ ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯀꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯕꯁꯦ ꯌꯦꯡꯉꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕꯅꯦ ꯃꯟꯗꯤꯔꯗ ꯂꯩꯔꯒ ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯀꯩꯅꯣꯝ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯗꯨꯒꯤ ꯁꯦꯕꯥꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕꯅꯤ ꯂꯥꯏꯒꯤ ꯑꯥꯔꯇꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯀꯤ ꯑꯩꯈꯣꯏꯅ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯁ꯭ꯔꯤꯄꯥꯗ ꯃꯍꯥꯔꯥꯖ ꯍꯥꯏꯅꯁꯨ ꯀꯧꯏ ꯁ꯭ꯔꯤꯄꯥꯗ ꯃꯍꯥꯔꯥꯖꯀꯤ ꯅꯪꯅ ꯁꯦꯕꯥ ꯇꯧꯒꯦ ꯃꯍꯥꯔꯥꯖꯁꯦ ꯁꯥꯏꯟꯇꯤꯁꯅꯦ ꯑꯗꯨ ꯃꯍꯥꯔꯥꯖ ꯇꯧꯔꯤꯕꯁꯤꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯤꯆꯤꯡꯅꯦ ꯑꯦꯀꯥꯗꯦꯃꯤꯛ ꯁꯔꯀꯜꯗ ꯆꯠꯀꯗꯣꯔꯤꯕꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯆꯪꯒꯗꯣꯔꯤꯕꯅꯤ ꯑꯆꯧ ꯑꯆꯧꯕ ꯁꯥꯏꯟꯇꯤꯁ unnagꯗꯣꯔꯤꯕꯅꯤ ꯃꯤ ꯃꯌꯥꯝꯁꯨ ꯎꯅꯔꯒ ꯃꯌꯥꯝ ꯀꯣꯟꯐꯔꯦꯟꯁ ꯇꯧꯗꯣꯔꯤꯕꯅꯤ ꯁꯦꯃꯤꯅꯥꯔ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯩ ꯂꯥꯏꯔꯤꯛ ꯏꯗꯣꯔꯤꯕꯅꯤ ꯑꯁꯤꯒꯤ ꯁꯦꯕꯥꯁꯤꯗ ꯅꯪꯅ ꯃꯍꯥꯔꯥꯖꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯣꯏꯗꯤ ꯃꯤꯅꯤꯃꯝ ꯅꯪ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯗꯕꯗꯤ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯁꯦ ꯑꯩꯁꯦ ꯑꯃꯨꯛꯀꯁꯨ ꯄꯥꯟꯁꯦ ꯌꯥꯝ ꯄꯥꯟꯕ ꯆꯨꯝꯃꯤꯟꯅ ꯁꯤ ꯋꯥꯁꯤꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯐꯔꯦ ꯄ꯭ꯔꯚꯨ ꯑꯩ ꯍꯌꯦꯡꯃꯛꯇꯒꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯣꯂꯦꯖ ꯀꯥꯖꯔꯒꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯑꯗꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯈꯤ ꯑꯃꯨꯛ ꯑꯗꯣ ꯀꯣꯂꯦꯖꯇ ꯊꯥ ꯇꯔꯨꯛ ꯀꯥꯗ꯭ꯔꯒ ꯂꯥꯛꯄꯗꯨꯗꯤ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕ ꯂꯣꯏꯔꯦ ꯑꯗꯨꯗꯗꯤ ꯂꯥꯏꯔꯤꯛꯀ ꯇꯥꯛꯑꯣꯁꯨ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯧꯔꯝꯃꯦ ꯀꯩꯅꯣꯒꯤ ꯕꯣꯇꯅꯤꯒꯤ ꯑꯗꯨ ꯑꯣꯖꯥꯗ ꯁꯤꯃꯗꯤ ꯈꯪꯗꯦ ꯍꯪꯉꯨꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗ ꯍꯪꯉꯛꯀꯅꯨ ꯅꯣꯏ ꯅꯃꯥꯟꯅꯕ ꯑꯗꯩ ꯅꯃꯥꯟꯅꯕ ꯍꯪꯉꯨꯁꯨ ꯇꯥꯟꯊꯣꯔꯛꯏꯁꯦ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯔ ꯔꯘꯨꯃꯅꯤ ꯑꯃ ꯂꯩ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯩꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯠꯅꯤ ꯑꯗꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤ ꯑꯣꯖꯥ ꯔꯘꯨꯃꯅꯤ ꯍꯥꯏꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯅꯁꯨ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯏꯃꯥꯟꯅꯕꯗꯤ ꯈꯔ ꯈꯔ ꯁꯤꯟ ꯇꯧꯔꯒ ꯐꯥꯔꯁ ꯏꯌꯔꯒꯤ ꯄꯩꯈꯥꯁꯦ ꯊꯥꯔꯦ ꯊꯥꯕ ꯀꯥꯟꯁꯤꯗ ꯑꯃꯅ ꯁꯤꯂꯦꯕꯁꯁꯦ ꯄꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯄꯩꯈꯥ ꯇꯧꯗꯧꯔꯕ
syllabus pa loiba ngamdabse kamai pass tawni khaluragadi pakhale yamna du kandade adu gadi chahi kharagi question paper si yengbe yengba hojare like je pa pare adu de kon ai je wakram la ai masi ai ngamaroi hedana adu gadi ai ngata hokole pung ani makai so aisida adagi de ai hekta mala sole je hare krishna 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 hare son basi mala tra de pung ani sole solaga krishna khoirami ibungo marks se phangan biyo sina anatrap taragadi pekhada marks se phangdrap taragadi imana soidne se mandir chapa thingi batare nangi seba ngamaroi ate ate de ke haijaroi ibungo ki naam se phal sonjage ibungo ki seba kaijaroi marks se phangan biyo aibo taw marks se phangdori ai matam da college se ai se chahi ahum se thanga na koi department ke topper type 70 chanting se hana buti tawrasu madugi incident se da yamna dedication yauna long chanting tawkiba Masih influence lai ko hai basi ma eju khang ki batam hai badi chanting taro ga thangai seng badi magi influence ai gi mental state ka si yamna kam orak pa adagi mind ga se phasna khoi gi computer da haraga defrag nam lai bidi che mo defragmentation nam lai adi ma magi file jin ma jaga thamuraga space lem hobo adu maina oiba jani adu gadi lai pa ba kana change hai khangul khange aduga tau kharasu isor se mateng pang bajani kaino haida aina parabu question je madu alak adi mayam yang gra pone ba adagi chapter yang gra pone khangat la khara pa aduna upay letra ba nong da pa doini adu pa ba kan se khangala pa ge ba se madu alak question se aduga di synchronicity khara laigre ba du haidi sa su nungai jagi pai tro bhagwan sa mateng ra pang bi jani haida aduga di practical da yam nungai jagi bi se practical sida marks se phangna bisi wana bani matam du kamai ta uno khangdi 100 ki manung sida ahamba first year de 96 phang kamai phangano oja sing ai adu gadi second year adu maina phangi third year kara pa kan sida matam du da dum ai se college regular kai aduga iskon gi activities adum yaw budi yaw khale khara ai adu matam se college ka badati kamai tawi Ramanuja se matam du da chandon thildi brana pragana o imana adu matam du da yagre badum aina ngamdana adu matam du ko se aina kanu sida chanon thin base khara muthala thilame yam mi mang thin kai je adu college ta mena ba koi imanabi khara na nang lai chanon thin brade ha adu hoi thille ha bedegi de se mathang dagi phajan thille sikha ju khai chaw adagi mala khaw ju pa chali adu koi oja mukhra na mari rabi english ta ko ni matam du da oja mukhra je koi madam go yam khangna bi madam da so oja mukhra sina nong mai je imana bana kauri nang madam mukhra na kauri bane adu koi Manipur college ki oja gi tongan staff room je tongan lei ta bajane moi mai am je sai hall je da phami pulap se phammaga oja mukhra sina je mayam gi mai lephali lepak oja sina inang lepak ke haige da mayam pulap oja sing akoi gi icha se amdi yengbiyu mahang tawri bise nahani tahi yam pontri adu chandon thindana adagi mala khawga paidana nam sondana tawrga like tammi banen tawdari bise akhoi mayam matu tamjiningai natrane nama kanu hai medam duna adu mase akhoi tawda bathabak ni ada akhoi tawda basida icha sin tawri bise akhoi na mase matu tamgadabani akhoi matu ingadabani ada akhoi na chhatradi ojan ta kadobani adubu ngasidi icha sin akhoi da param takpi de tawraga mayam se mang thoi adugadi ibunga yare ay nang chalona adum harak pas degidi amuko se na confidence like adu college ta matam sida Ramanuja sid diksa laurabra ai lawjadri o laudrasu aidi akoina Hare Ram Hare Krishna sida changa kanda noina dress se daga kanu luga ko ise sigi process sigi transition sina kamai daw ai se matam du da samadum sangi sam sangi adagi visual set pase khongau phri sile adum koi normal dress da Prabhupada Damodar Maharaj hai wam thena jagiba nahak ti scientist na scientist maya mal ka sanga prachar ta godobuni hadana nahak na seminar piba conference tong matam sida you should go in suit and tie hai suit se jakadabni coat likadabni aduga yam phajana dress selu aduga
ꯑꯩꯈꯣꯏ ꯎꯔꯤꯛꯇꯤ ꯁꯤꯌꯨ ꯍꯥꯏ ꯎꯔꯤꯛꯁꯤ ꯁꯤꯌꯨ ꯆꯟꯗꯣꯟ ꯊꯤꯜꯂꯨ ꯁꯤꯈꯥ ꯃꯆꯥ ꯑꯃ ꯈꯥꯛꯎ ꯃꯁꯤ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯗꯅ ꯁꯝ ꯁꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯃꯍꯥꯔꯥꯖꯅ ꯍꯥꯏꯌꯦ ꯃꯥꯒꯤ ꯀꯣꯟꯐꯔꯦꯟꯁ ꯇꯧꯕ ꯀꯥꯟꯁꯤꯗ ꯁꯝꯁꯦ ꯈꯥꯍꯜꯂꯤ ꯍꯥꯏꯗꯅ ꯀꯩꯅꯣ ꯚꯛꯇ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯤꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯐꯔꯦꯅ ꯈꯜꯂꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁꯔꯀꯜꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯒ ꯀꯣꯛꯇꯅ ꯐꯤꯉꯥꯡꯒ ꯁꯦꯠꯂ ꯆꯪꯉꯨꯔꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯣꯠ ꯑꯣꯏꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦ ꯑꯥꯏꯁꯦ ꯕ꯭ꯔꯦꯛ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ acceptance ꯂꯩꯅꯅꯕ ꯑꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ loosely ꯑꯃꯥꯏꯅ define ꯇꯧꯔꯝꯃꯦꯕ ꯃꯈꯣꯏꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯗ ꯑꯩꯈꯣꯏꯁꯨ ꯑꯩꯗꯤ conversationꯗꯨꯗ ꯑꯣꯏꯅ focus ꯇꯧꯕ ꯑꯩꯗꯤ looksꯇ focus ꯇꯧꯔꯒꯗꯤ ice break ꯇꯧꯗ꯭ꯔꯒ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯨꯝꯕ ꯆꯠꯄꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂꯤ ꯈꯣꯡꯎꯞ ꯇꯣꯡꯉꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯑꯗꯨꯝ ꯆꯠꯀꯗꯣꯏꯅꯦꯕ ꯏꯚꯟ ꯁꯝꯕꯧ ꯈꯥꯛꯑꯒ ꯑꯩꯁꯦ ꯐꯣꯇꯣ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯒꯦ ꯀꯣꯟꯅ ꯑꯩꯈꯣꯏꯅ 2017 ꯑꯩꯁꯦ ꯑꯩꯈꯣꯏ ꯗꯂꯥꯏ ꯂꯥꯃꯥ ꯁꯤ ꯌꯥꯎꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯙꯔꯃꯁꯥꯂꯥꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯇꯧꯖꯩ ꯑꯗꯨꯗꯩꯁꯤꯗ 22 ꯀꯟꯇ꯭ꯔꯤꯁꯀꯤ ꯃꯤ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡꯒꯤ ꯇꯧꯕꯁꯤꯗ ꯗꯂꯥꯏ ꯂꯥꯃꯥ ꯃꯁꯥꯃꯛ ꯂꯥꯛꯏ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯀꯥꯟꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯖꯁ ꯄꯦꯟ ꯁꯔꯠ ꯁꯦꯠꯂꯤꯅꯤ ꯑꯗꯒꯤ ꯁꯝꯁꯦ ꯈꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯅꯤ ꯑꯗ ꯁꯤꯒꯨꯝꯕꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯚꯨꯄꯥꯗ ꯍꯥꯏꯕ ꯑꯃ ꯂꯩ ꯌꯨꯇꯤꯂꯤꯇꯤ ꯏꯁ ꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯒꯤ ꯁꯦꯕꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ everything can be used in Krishna service like we don't have to give up anything ꯍꯥꯏ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯂꯦꯖ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯑꯗꯨꯗꯒꯤ BSc ꯇꯝꯕ ꯂꯣꯏꯔꯕ ꯀꯥꯟꯁꯤꯗ ꯀꯨꯔꯨꯛꯁꯦꯇ꯭ꯔꯗ ꯃꯤꯡ ꯆꯜꯂꯦ ꯀꯨꯔꯨꯛꯁꯦꯇ꯭ꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯃꯇꯝꯁꯨ ꯑꯗꯨꯝ ꯑꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯄ ꯑꯗꯨꯝ ꯁꯦꯠꯂꯤ ꯆꯟꯗꯣꯟ ꯊꯤꯟꯕ ꯊꯤꯜꯂꯤ ꯑꯗꯨꯝ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯄ ꯆꯟꯗꯣꯟ ꯊꯤꯜꯂ ꯆꯠꯂꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯋꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯩꯁꯦ 2005 ꯃꯥꯁꯇꯔꯁ ꯇꯝꯕ ꯍꯧꯕꯒꯤ ꯆꯍꯤꯁꯤꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯒ ꯖꯟꯃꯥꯁꯇꯃꯤꯒꯤ ꯀ꯭ꯔꯤꯁꯅ ꯖꯟꯃꯒꯤ ꯅꯣꯡ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯁꯤꯗ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯀꯤ ꯗꯤꯛꯁꯥ ꯂꯧꯖꯩ ꯃꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯩꯈꯣꯏ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯃꯥꯅꯨꯖ ꯗꯥꯁꯅ ꯊꯣꯟꯕꯤꯕꯁꯦ ꯔꯥꯃꯥꯅꯨꯖ ꯗꯥꯁ ꯍꯥꯏꯕꯗꯤ ꯃꯅꯥꯏ ꯍꯥꯏꯕꯅꯤ ꯀꯅꯥꯒꯤ ꯃꯅꯥꯏ ꯃꯤꯡ ꯄꯤꯕ ꯀꯥꯟꯁꯤꯗ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯏꯒꯤ ꯃꯅꯥꯏ ꯍꯥꯏꯗꯅ ꯔꯥꯃꯥꯅꯨꯖ ꯑꯆꯥꯔya ꯍꯥꯏꯗꯅ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯁꯥꯎꯠ ꯏꯟꯗꯤꯌꯥ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯁꯤꯁꯨ ꯌꯥꯝ ꯑꯊꯣꯏꯕ ꯚꯛꯇꯅꯤ ꯚꯒꯋꯥꯟ ꯕꯤष्ꯅꯨꯒꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯤ ꯍꯥꯏꯔꯤꯕꯅꯦꯕ ꯔꯥꯃꯥꯅꯨꯖ ꯗꯥꯁ ꯍꯥꯏꯕꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯔꯥꯃꯥꯅꯨꯖ ꯍꯥꯏꯕꯁꯦ ꯔꯥꯝ ꯍꯥꯏꯕꯗꯤ ꯕꯂꯔꯥꯝꯕꯨꯁꯨ ꯔꯥꯝ ꯍꯥꯏꯅ ꯍꯥꯏꯅꯩ ꯔꯥꯝꯒꯤ ꯃꯅꯥꯎ ꯑꯅꯨꯖ ꯍꯥꯏꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯍꯥꯏꯕꯅꯤ ꯔꯥꯝ ꯑꯅꯨꯖ ꯍꯥꯏꯔꯒꯗꯤ ꯕꯂꯔꯥꯝꯒꯤ ꯃꯅꯥꯎꯗꯤ ꯀ꯭ꯔꯤꯁꯅ ꯇꯥꯔꯦ ꯑꯗꯨ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯏ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯀ꯭ꯔꯤꯁꯅꯒꯤ ꯑꯇꯣꯞꯄ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯔꯥꯃꯥꯅꯨꯖꯁꯨ ꯍꯥꯏꯅꯩ ꯑꯃꯅ ꯔꯥꯃꯥꯅꯨꯖ ꯍꯥꯏꯕꯁꯦ ꯔꯥꯝꯒꯤ ꯃꯅꯥꯎꯒꯤ ꯂꯛꯁꯃꯟꯅꯤ ꯑꯗꯨ ꯂꯛꯁꯃꯟꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯅꯦꯛꯁꯟ ꯑꯃ ꯄꯤꯔꯒꯗꯤ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯃꯤꯡ ꯑꯃ ꯊꯣꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯀꯧꯕ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯏꯁꯣꯔꯒ ꯃꯔꯤ ꯂꯩꯅꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯡꯁꯦ ꯊꯣꯟꯕꯤ ꯃꯍꯥꯔꯥꯖꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯗꯤꯛꯁꯥꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯤꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯁꯤ ꯁꯦꯠꯇꯦ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂ ꯂꯩ ꯁꯤꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯉꯛꯄꯁꯤꯅ ꯑꯩꯁꯦ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ 2006ꯗꯁꯨ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯁꯤ ꯃꯍꯥꯔꯥꯖ ꯅꯣꯡꯒꯥꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ 2006ꯀꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 1-2ꯒꯤ ꯇꯥꯏꯅꯕꯁꯤꯗ ꯃꯍꯥꯔꯥꯖ ꯆꯠꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯗꯨ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯒꯤ ꯒꯥꯏꯗꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯃꯥꯁꯇꯔ ꯂꯣꯏꯔꯀꯥꯟꯗ ꯑꯩꯗꯤ ꯃꯍꯥꯔꯥꯖꯇ ꯄꯨꯔꯥ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒꯦꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯍꯥꯔꯥꯖ ꯆꯠꯈꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯁꯨ ꯑꯣꯏꯈꯤꯕ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯄꯨꯟꯁꯤꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯕꯦꯂꯦꯟꯁꯇꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯔꯥꯖꯅ ꯑꯩꯁꯦ 2006ꯁꯤꯗ IITꯒꯤ ꯄ꯭ꯔꯣꯐꯦꯁꯔ IIT ꯈꯔꯒꯄꯨꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯂꯩ ꯄ꯭ꯔꯣꯐꯦꯁꯔ ꯁꯨꯗꯤꯞꯇꯣ ꯘꯣꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯇꯥꯅꯥꯊ ꯄ꯭ꯔꯚꯨ ꯀꯧꯏ ꯑꯃꯅ IIT ꯒꯧꯍꯥꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯝ ꯒꯣꯄꯥꯜ ꯎꯄꯂꯨꯔꯤ ꯑꯩꯈꯣꯏꯅ ꯔꯥꯝ ꯕꯤꯖꯦ ꯍꯥꯏꯅ ꯀꯧꯏ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯃꯍꯥꯔꯥꯖꯅ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯖꯀꯤꯗꯃꯛꯇ ꯂꯨꯛ ꯍꯧꯏ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯇꯧ ꯃꯅꯤꯄꯨꯔ ꯊꯣꯡꯉꯛꯏ ꯑꯗꯨꯒ ꯑꯥꯗꯁꯨ ꯀꯜꯀꯇꯥꯗ ꯀꯧꯔꯛꯄꯅꯦ ꯃꯍꯥꯔꯥꯖ ꯅꯣꯡꯃ ꯑꯣꯐꯤꯁꯁꯤꯗ ꯚꯛꯇꯤ ꯚꯦꯗꯥꯟꯇ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯧꯏ ꯃꯍꯥꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯑꯗꯨꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯩꯁꯦ ꯊꯥ 2 ꯂꯩ ꯃꯍꯥꯔꯥꯖ ꯀꯧꯔꯛꯇꯅ ꯑꯗꯨꯒ ꯃꯇꯝꯗꯣ ꯑꯩꯁꯦ ꯐꯥꯔꯁ ꯏꯌꯔꯒꯤ ꯚꯦꯀꯦꯁꯟꯁꯤꯗꯅꯦ ꯐꯥꯔꯁ ꯏꯌꯔꯒ ꯁꯦꯀꯦꯟ ꯏꯌꯔ ꯇꯥꯟꯅꯕ ꯃꯇꯝꯁꯤꯗ ꯀꯟ ꯃꯥꯁꯇꯔꯒꯤ ꯑꯗꯨꯗ ꯃꯍꯥꯔꯥꯖꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯁꯨꯗꯤꯞꯇꯣ ꯘꯣꯁ ꯃꯥꯁꯦ ꯃꯦꯇꯔꯤꯌꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ IIT ꯈꯔꯒꯄꯨꯔꯒꯤ ꯃꯉꯣꯟꯗ ꯍꯪꯕꯅꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯩꯅꯣꯅꯤ ꯃꯥꯗꯤ ꯕꯣꯇꯅꯤꯒꯤ ꯃꯥꯁꯇꯔꯁ ꯇꯧꯔꯤꯕꯅꯤ
aduna no IIT Kharagpur da mana changba yaba department le ibram di ngawdana Maharaj haigi aduna maram mo ne ise Maharaj da tumai haibiram bam le haidana Maharaj chakra matung sida ise master loshalaga IIT Kharagpur chakpani चलगा मोय डिपार्टमेंट सिंग अइना चंग बे डिपार्टमेंट सिंग थी मतलब दो ऐसे नेट याउदे इवन गेट के परीक्षा कना थाना बतौरी अदु गेट के स्कोर्स याउदे असी बस अमत याउदना ऐसे ngसाइगी डिपार्टमेंट ऑफ एग्रीकल्चर एंड फूड इंजीनियरिंग सिदा प्रोफेसर घोष नमले महाकना मागी मखा सिदा ऐसे वर्मी कंपोस्ट किदा रिसर्च अदगी प्रोजेक्ट सि याउबन अदु यावर मतुंग सिदा ऐसे मदुगी प्रोजेक्ट लोर कान सिदा ऐसे हुजिक भक्ति वेदांत इंस्टीट्यूट सिदा मपुंग फाना दैरगे ना ऐसे थोले थोलाबा कान सिदा कोई सुभग स्वामी महाराज अदना प्रभुपाद की शिष्य याम अचान मबले दाबोदर महाराज किसु याम नकना तिनबनी महाराज के थेंगनरे मा थेंगनबदगी ऐसे महाराज दगी इंस्ट्रक्शन लौरगा नै मतमदुदा आईआईटी थादोखरे थादोगा ऐसे ngसाइगी भक्त सिंह लेमिदो छौरे 2007 8 2008 स्वासिदा अदुगा 8 सिदा ऐसे मुक महाराज ना थाबी बदगी हरियाणा कर्नाल है जगह से कोई प्रीचिंग सेंटर में हांगदोई अदुई सेंटर को जुबक लेरी अदुई सेंटर से हांगबदगी ऐसे 2008 की दिसंबर सिदा महाराज सुजी की सुभग स्वामी महाराज हाजी बस महाराज इस लंदन दा लाइक तम बचतपनी अदुगा मतमदुदा प्रभुपाद थेनबा अदुदगी सु दामोदर महाराज को याम लुन तेनरपनी से महाराज सि महना मागी मयाम बनी अदमनि जबनी अदु महाराज से पुल्लबा कांसिदा इसे महाराज ना महा की असिस्टेंट अदगी सेक्रेटरी वन थंबीरे 2008 दगी 2016 फावबई महाराज को ट्रैवलिंग तौजरे इंडिया मनुंग ना इंडिया पाना अदु मसी की 2008 सिदा इसे सुमाइना फिजोज होंगे मसाइगी आईआईटी थादोरा मतुंग सिदा फिंगांग सेटलगा अदगी लेरक पसिना हौज होले जरी हाइतार मयाम कृपादगी मशीन आई समलो बारी हाइबो बिचे अदुगा हुजिकी हरियाणा द लेरुरकान दसमाइना मणिपुर रोमदा ओइना लागा मणिपुर गी हाइतारे को सेवा तौबा दगी लारिक ताबा होगी बस सिगी मरम दगी तना महाइबी ऐसे मतमदुदा ब्रह्मचारी ओइना ट्रेनिंग होबो का 2008 सिदा ट्रेनिंग से हवी अदुई मतम सिदा कोई महाराज ना सुभग स्वामी महाराज ना कोई से मायापुर दा उनोबन मतमदुदा महाराज ना हाइबे बजे कोइदा नंग कनो तौबा युमदा चतपा यारोय इमागा उनबसु यारोय इमागा वै साबसु यारोय हाइ मतमदुदा नंग ब्रह्मचारी ओइनिंगा गदी हाइ याम सीरियस लवी मतमदुदसु अदु 2008 तगी हौरगा महाराज मणिपुर दा कोइ मयाम कौबदगी मणिपुर लाकपा कानसिदा आइसु महाराज लोइनरी मतमदुदा इमा इपा से इन कीबसे कई हाइरानी हाइदि सोना का फिंगा से चलिन मणिपुर ददी अदु इमा सु पुरंगा अब फिंगा से लाप कानददी इमा सु वागा से ngaम ngam ponte मतमदुदा कोइ हाइदि मुगन यामना काय याम शॉकिंग ओइ भाइता इसा चखरे मयाम कन्न होने ऐसे हन्न पुना बाइदन अदु महाराज ना सुभग महाराज ना दुम ऐसे ऐगी मांग दा मान याम चाउना पल्ल मोइना मयाम थिंगबी महाराज एंगोन यामना इंस्पिरेशन जो पी याम स्ट्रेंथ जो महाराज या पी भाइता अदु मसि मतम याम क्रूशियल ओइ भाइता कोइना युम थादो पगा है यामना लाइब ओइदी जे कखन जो खल्लुदे अदु अइना थादो ओगे ना खन्न मतम से ऐसे आईआईटी जो हल्लरोय मणिपुर जो हल्लरोय दना सुभग महाराज दा हाइब कान से ऐसे मतमदुदा पूरा ब्लैंक चटखरे केम तो उद्रे कमाय कई मरी से कई उद्रे काय काय चतरे इसिबोना अदु कान महाराज ना आई लेसिदी ना हाइबा वा मा यावके आई लेसिदी केम वानो अदु हाइबदगी ऐसे ओ आइगी प्लेटफॉर्म मन लेरे को सिदा आइगी शेल्टर मन लेको हाइबजी खंजबदगी कृष्ण सु लेना हाइबसे मथंग बदगी आइगी गुरु लेरी प्रभुपाद लेरी मयाम लेरी सिदी नदुगी असाइगी वखल सिम लाखि भाइता मा बिबी बस दुदा ऐसे 2016 फावसी इंडिया की मनुंग इंडिया की मपान कोई अयामना साउथ ईस्ट एशिया चले इंडोनेशिया फावबा दुगा मतम चटपा हाइबसे सुमुगी लम कोइबा नते प्रीचिंग तवसी महाराज होगी तो उरगा अखोय महाराज ट्रेनिंग तौबीबनी कोइ म्याम्स अदुगा 2016 सिदा महाराज सेवा दai थोलप कानसिदा नोमा ngасai ay dalai lama gi program hajabadi madu to loire 17 gi yaushangi matam sida mayapur chale mayapur sida महाराज अखोय सुभग महाराज का थेंगा जब कान सिदा महाराज नो एंगोदा हंगी
ꯅꯪ ꯃꯅꯤꯄꯨꯔ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗ ꯑꯩꯅ ꯃꯍꯥꯔꯥꯖꯅ ꯆꯠꯀꯅꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯆꯠꯆꯗꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯈꯔ ꯆꯠꯂꯣꯅ ꯍꯥꯏ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯗꯤ ಶ್ರೀಪಾದ್ ಮಹಾರಾಜ ದಾಮೋದರ ಮಹಾರಾಜꯀꯤ ಪ್ರಚಾರ ತꯧꯅꯕ ꯃꯤꯁꯦ ꯋꯥꯠꯄꯅꯤ ꯃꯌꯥꯝ ಆದ ಮಣಿಪುರꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯔꯨꯒꯗꯧꯕꯅꯤ ꯑꯗꯨꯒꯤ ꯃꯤ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯆꯠꯂꯕꯣꯏꯗꯤ ꯃꯅꯤꯄꯨꯔ ꯂꯩꯔꯕꯣꯏꯗꯤ ꯃꯍꯥꯔꯥꯖꯀꯤ ꯇꯧꯅꯤꯡꯉꯤꯕ ꯁꯦꯕꯥ ꯃꯌꯥꯝꯗꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯅꯪ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯅꯪ ꯂꯩꯔꯒꯗꯤ ꯁꯦꯕꯥꯗꯣ ꯈꯔꯁꯨ ꯑꯣꯏꯅꯤꯅ ꯃꯥ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯐꯔꯦ ꯃꯍꯥꯔꯥꯖ ꯑꯩ ꯆꯠꯆꯔꯒꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯪꯕꯁꯦ ꯅꯪ ꯏꯃꯥꯒꯗꯤ ꯋꯥꯔꯤ ꯁꯥꯕ꯭ꯔꯥꯅ ꯑꯗꯨꯁꯨ ꯃꯍꯥꯔꯥꯖꯅ ꯁꯥꯒꯔꯣ ꯁꯥꯖꯗꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗꯨꯗ 2008ꯇꯅ ꯃꯍꯥꯔꯥꯖꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏꯅ ꯊꯤꯡꯉꯤ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ 2016 17 ꯃꯍꯥꯔꯥꯖ ꯀꯩ ꯍꯥꯏꯒꯦꯗ ꯅꯪꯒꯤ ꯏꯃꯥꯗꯣ ꯅꯪꯅ ꯃꯥ ꯁꯦꯟꯅꯕꯤꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯚꯛꯇ ꯑꯣꯏꯍꯟꯗꯣꯏꯕ ꯏꯃꯥꯁꯨ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯏꯃꯥꯏ ꯁꯦꯕꯥ ꯇꯧꯗꯧꯅꯤ ꯑꯗꯨ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯨꯁꯨ ꯚꯛꯇꯤ ꯂꯝꯕꯤꯗ ꯄꯨꯁꯟꯅꯕꯁꯦ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯅꯪꯅ ꯁꯤꯟꯕꯤꯒꯗꯧꯕꯅꯤꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯊꯪꯁꯤ ꯄꯤꯕꯤꯔꯛꯑꯦ ꯃꯍꯥꯔꯥꯖꯅ ꯑꯗ ꯑꯩꯅ ꯈꯟꯖꯕ ꯑꯩꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨ ꯈꯟꯖꯈꯤꯕꯅ ꯏꯃꯥ ꯏꯄꯥꯒꯁꯦ ꯁꯨꯡꯎꯅꯕ ꯌꯥꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯔꯥꯖ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯐꯦꯖꯀꯤ ꯑꯣꯏꯕ ꯖꯥꯠꯅꯤ ꯑꯗꯨ ꯉꯁꯤ ꯍꯥꯏꯔꯛꯏꯕꯁꯤꯅ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯈꯪꯉꯕꯅꯤꯅ ꯅꯪ ꯁꯦꯕꯥ ꯇꯧꯔꯨꯔꯣꯅ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯑꯩꯁꯦ 2000 ꯃꯔꯛ ꯃꯔꯛꯇ ꯃꯅꯤꯄꯨꯔ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯍꯧꯔꯒ 2017 ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯥ 2 ꯂꯥꯛꯑꯝꯃꯤ ꯑꯗꯒꯤ ꯊꯥ 6 ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯒ 2018 ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯃꯃꯥꯡꯁꯤꯗꯒꯤ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯀ꯭ꯂꯥꯁ ꯇꯧꯕ ꯈꯣꯠꯄ ꯍꯧꯈꯤꯕꯁꯤꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯚꯛꯇꯤ ꯁꯥꯁꯇ꯭ꯔꯤ ꯍꯥꯏꯅ ꯑꯃ ꯇꯝꯃꯤ ꯑꯩꯈꯣꯏ ꯃꯌꯥꯄꯨꯔꯗ ꯆꯠꯂꯒ ꯚꯛꯇꯤ ꯁꯥꯁꯇ꯭ꯔꯤꯁꯤꯅ ꯚꯒꯋꯠ ꯒꯤꯇꯥꯅꯆꯤꯡꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯁꯤ ꯇꯝꯕꯒꯤ ꯑꯗꯨ ꯃꯈꯣꯏꯗ ꯃꯌꯥꯄꯨꯔ ꯇꯝꯖꯔꯨꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯚꯛꯇꯤ ꯁꯥꯁꯇ꯭ꯔꯤ ꯇꯥꯏꯇꯜꯁꯦ ꯐꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯨꯗ ꯑꯃꯨꯛ ꯚꯛꯇꯤ ꯚꯩꯚꯕꯟ ꯑꯃ ꯇꯧꯏ ꯑꯁꯤꯗ ಶ್ರೀಮದ್ ꯚꯥꯒꯋꯇꯝꯒꯤꯅꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨ ꯃꯁꯤ ꯂꯩꯔꯤꯁꯤꯅ ꯚꯛꯇꯤ ꯁꯥꯁꯇ꯭ꯔꯤ ꯚꯛꯇꯤ ꯚꯩꯚꯕ ꯇꯥꯏꯇꯜꯁꯦ ꯐꯪꯖꯔꯒ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯃꯟꯗꯤꯔꯗ ꯀ꯭ꯂꯥꯁ ꯄꯤꯕ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯧꯕ ꯈꯣꯠꯄ ꯑꯇꯩ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅ ꯀꯧꯕꯤꯔꯛꯄ ꯃꯐꯝꯁꯤꯡ ꯆꯠꯂꯒ ꯀ꯭ꯂꯥꯁ ꯇꯧꯕ ꯑꯗꯩ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖꯀꯨꯝꯕ ꯆꯠꯂꯒ ꯁꯦꯃꯤꯅꯥꯔ ꯄꯤꯕ ꯈꯣꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯔꯥꯃꯥꯅꯨꯖ ꯄꯨꯡ 1:08 ꯆꯠꯂꯦ ꯑꯗꯣ ꯃꯤꯅꯤꯠ 10 ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯕ ꯌꯥꯈꯤꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯌꯥꯝꯅ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯐꯖꯅ ꯇꯥꯕꯤꯔꯤ ꯄ꯭ꯔꯚꯥꯄꯇꯤ ꯑꯣꯀ꯭ꯔꯝ ꯅꯤꯔꯃꯂꯥ ꯑꯥꯔ.ꯀꯦ ꯔꯣꯃꯦꯟ ꯅꯤꯡꯊꯧꯖꯝ ꯔꯣꯁꯤꯕꯂꯥ ꯑꯗꯒꯤ ꯏꯃꯥ ꯑꯗꯒꯤ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯤ ꯑꯩꯅ ꯃꯤꯡ ꯂꯣꯏꯅ ꯄꯥꯊꯣꯛꯆꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩꯅ ꯍꯪꯖꯗꯣꯔꯤꯕ ꯀ꯭ꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯦꯄꯤꯁꯣꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯕ꯭ꯔꯤ ꯊꯔꯁꯗꯦ ꯑꯩꯒꯤꯗꯤ ꯊꯔꯁꯗे ꯏꯚꯤꯅꯤꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯇꯥꯏꯝꯗꯅ ꯐ꯭ꯔꯥꯏꯗꯦ ꯑꯔꯂꯤ ꯃꯣꯔꯅꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯉꯥꯛꯄꯤꯌꯨ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦꯀꯣ ꯔꯥꯃꯥꯅꯨꯖ ꯑꯩꯅ ꯍꯪꯗꯣꯏꯁꯤꯅ ꯄꯨꯔꯥ ꯂꯦꯃꯦꯟ ꯄꯔꯁꯟꯅ ꯀꯩꯝꯇ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯕ꯭ꯂꯥꯏꯟꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯋꯥꯔꯜꯗꯁꯤꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯈꯪꯗꯕꯁꯦ ꯑꯩꯅ ꯐ꯭ꯔꯤ ꯑꯦꯟड ꯐ꯭ꯔꯦꯡꯛꯂꯤ ꯑꯗꯨꯝ ꯍꯪꯖꯒꯦꯀꯣ ꯃꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯤ ꯉꯁꯥꯏ ꯔꯥꯃꯥꯅꯨꯖꯟꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯗꯤꯛꯁꯥ ꯂꯧꯕꯁꯤ 2005ꯇ ꯑꯗꯒꯤ 2008ꯁꯤꯗ ꯕ꯭ꯔꯍꯃꯆꯥꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯧꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯗꯤꯛꯁꯥ ꯂꯧꯕꯒ ꯕ꯭ꯔꯍꯃꯆꯥꯔꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤꯃꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯒ ꯕ꯭ꯔꯍꯃꯆꯥꯔꯤ ꯍꯥꯏꯔꯒ ꯄꯨꯔꯥ ꯊꯥꯗꯣꯛꯄ ꯑꯃ ꯃꯥꯒꯤ ꯀꯩꯅꯣꯃ ꯂꯩꯈ꯭ꯔꯦꯀꯣ ꯃꯁꯤꯁꯤꯒꯤ ꯂꯥꯛꯈ꯭ꯔꯤꯁꯦ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯝꯇꯪꯒ ꯈꯪꯖꯅꯤꯡꯉꯤ ꯑꯍꯥꯟꯕꯒꯤꯗꯤ ꯕ꯭ꯔꯍꯃꯆꯥꯔꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯒꯦ ꯏꯆꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ 2000ꯗꯒꯤ 2004 ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅꯦ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯀ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡ ꯎꯅꯖꯕꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯁꯥꯝꯗ ꯀꯩꯗ ꯃꯍꯥꯔꯥꯖꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯎꯖꯔꯛꯑꯦ ꯃꯍꯥꯔꯥꯖ ꯄꯨꯕꯤꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯇꯧꯋꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯗ ꯃꯍꯥꯔꯥꯖꯁꯦ ꯃꯇꯝꯗꯨꯗ ꯅꯩꯁꯊꯤꯀ ꯕ꯭ꯔꯍꯃꯆꯥꯔꯤꯅꯤ ꯍꯥꯏꯗꯅ ꯑꯃ ꯇꯥꯖꯔꯛꯄ ꯑꯗꯩꯁꯨ ꯅꯩꯁꯊꯤꯀ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯖꯥꯠꯅꯣ ꯍꯥꯏꯗꯅ ꯅꯩꯁꯊꯤꯀ ꯕ꯭ꯔꯍꯃꯆꯥꯔꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯉꯩꯗ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ
ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯁꯪꯒ ꯇꯧꯗ꯭ꯔꯕ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯟꯕ ꯂꯝꯕꯤꯁꯤꯗ ꯈꯣꯡꯗꯥꯗ꯭ꯔꯕ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯃꯥꯖꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯚꯔꯅ ꯑꯥꯁ꯭ꯔꯝ ꯑꯅ ꯑꯃ ꯂꯩ ꯚꯔꯅ ꯑꯥꯁ꯭ꯔꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯌꯥꯝ ꯐꯖꯅ ꯁꯤꯟꯂꯒ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯚꯔꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯍꯃꯟ क्षत्रिय वैश्य शूद्र ꯍꯥꯏꯅ ꯂꯩ आश्रम है ब्रह्मचार्य गृहस्थ वानप्रस्थ सन्यास है ब्रह्मचारी है अनमेरिड स्टूडेंट लाइफ है गुरु की मखा लेरगा गुरु की ट्रेनिंग मखादा गुरुदुगिदमक्ता हिंब तंबीब है तारे अदुना अखोय वारी मैमदसु अखोय तानरी मदुदी गुरुसिना चाक चारो लाओ हैदना कौद्री भावदी मा चारोइदुनी हैबगी नियम को ले है मदु हारिबसे अदुगुम्बसे यामना हैबदी everything should be dedicated for the service of the teacher हैबसे अदुगी स्पिरिट सिदा मासे ट्रेनिंग तवदोरिने है अदुगा ngasai chahi 15 फावबो ट्रेनिंग तवरनी chahi 15 सिदा महाकी गुरुदे याथंग औजरगा महाक युम पानबे यारे युम पाल मतुंग सिदा chahi 15 दा युम पालबो तारगदी कइगो महासिना मसानुपा फंजरबोइदी महाक ngasai 50 सुरपा कानसिदा मासे माय मसानुपा chahi 15 सुरनी अदु तारगदी मसानुपा युम पानबे यारे इमुंगे दायित्व से माना इमुंगी भार से माना पुबे यारे अदु रेबैना मासे कइदोरे हाना इमुंग मनुंगी दायित्व चाउ लोरमबसे मसादा सेनरे हायरगा मासे रिटायर्ड लाइफ हायदना लेबर युम सुम लेगनी अदु रिटायर्ड लाइफ हायदना मासे बाना प्रस्थ कौ माना हाना ब्रह्मचारी पुंसी लेरंबा मागी पुंजे महिंगदुदा लाइक पाबा खोटपा चिंगबसिंग मसा डेडिकेट तौरनबगी दमकता अमुखन्ना चै 15 अमग लेगनी अदुदगिदी चै 65 सुरबा कानसिदा मा सन्यास लौबा यारे सन्यास हायबदी लोइनमक लोइनम कथोए हायबनी कनागेदमकता फॉर द सोसाइटी हायब ईश्वर बेस तौरगा मयाम सेवागेदमक माथोलए हायबन सन्यास हायबदी अदुदा अखोइना नैष्टिक ब्रह्मचारी हायबदी ngasai युम्बानबगा रिटायर्ड लाइफ से मसी चंगद्रब जस्ट ब्रह्मचारी ओबदगी सन्यासी ओइख्रब अदु मकोइसे पुसि जुपा लाइफ लॉन्ग सेलिब्रेट थाय मकोइसे कोइ अदुना मसी महाराज की नाम ताजा मतम सिदा यामना कराई देगनो खंगदे इंस्पायरिंग ओइग्रे कोदस अस महाराज से मादि नैष्टिक ब्रह्मचारी ने अदि अखोइसु ओइबा याइना हायबस केनो हायदा असुमाइना सन्यासी ओइबा गुरु ओइबा सिंगी सेवा सिंगसे ब्रह्मचारी तौगदबनि हायबा खल नियम खस लई अतै दवसु याइ अदु कुथरबा कानसिददि नसे ब्रह्मचारी सिंग सेवा संगदबनि हायदा अदु मैम तारुबा कानसिदा अदुदि आइसु ब्रह्मचारी ओइबा याइना हायदना मसी एगोन फाउजरखि हायबा तारे अदुगा ngasai khoi diksha haibasi thangai sengbadi initiation ju hainai initiation haibagi magi meaning simak suni kariguma thaba amagi starting point haibani diksha lo haibadi ai spiritual life si chatpa hodore haibani ai loire haibanate mayam na kai laiming lo go loimung loire haidana khoi mani pu laiming lo haina buduni misi laiming lo basida officially masi khona kai tare shastra gi matungina chapa tare gadi guru ama se khona ai khanjagadoribani महाके मफमदगी मतम खरा महाके मखा लेजरगा मागे ट्रेनिंग रुजगदोरिबनी अदगिदी महाना आइसिबु शिष्य ओनै लौबो यारे हायरबा कासिदने अखोइना जैगा तौरगा वैष्णव मांगदा अदगी लाई अखोइ कृष्ण गौरण ताइ मांगसिदा दीक्षा से लौगदोरिबनी हायदि दीक्षा हायबदि ai wasaiबने ai सुमाय नियम से सुमाय आक्चगनी ai पुंसिसिदा सुमाय सेवा तौजगनी हायबसे अदु मदुगी वासक्तुना आइगी पुंसिगी प्रिंसिपल ओरकदोरिबा आइगी आगो पुंसिसिगी अदु मसे को इनिशिएशन कवे अदु दीक्षा लौ मतमसिदा कना गुम्बदी अदु मदुगी नुमितुदगी मासे ब्रह्मचारी पुंसिदा चंगले हायदना तुमान लेगी पुसि याव अदु कना गुम्बना अदु युम्बान कैबा मदम बे लेजगे हाले बसु याव आइगी हक्तकतना अखोइसे ai सात मतमनो सात्रने अदु आइसे ब्रह्मचारी ओरकनी गा हायबसे खन्दी खल्लुदि सुमाय लेरकने हायबसे अखो थबक तौगे पैसा तानगे अदगी सुमाय मयांग सेवा तौगे ना खल्लुबने हामदि अदुबु ईश्वर तंबिगिबा अमा हायबा तारे चंगला मतुंगदा कोइसे आइदि मतम खरसी सात्र लेजरमे अदु मतुंगसिदा sai महाराज थेंगरा कांसिदा 2008 सिदगी sai ब्रह्मचारी अमने सुमाय लेगदबनि हायबगी मतमदुदि प्रैक्टिस ममांगदगी प्रैक्टिस सुम तौजरकपा अदु ऑफिशियली गुरु अमै मखाद लेरगा सुमाय तौगदबनि हायबसिगी जब ट्रेनिंग होगिबसिदी 2008 सिदा होगिबनि हायजबनि अदुगा ngasai ब्रह्मचारी की ट्रेनिंग से तौबदा अहमद इमागा वरी सानबा यादे
Manipurda chatpa yade haise attachment do man laitanaba adugi training neba amaronda yengragadi. Madura just a part of five tare. Akona masiri brahmacharya haiba consider magi main principle the celibate oibase haibadi free from any kind of sex life haibane. Either subtle or gross. Akona even papa sigi mamda khanba yade haibase. Adu mase hujik matamdi aruba thaba ama oire. Akona patient pi ngai dagi exposure se hiding aitana mayam leigre haiba sigi lambi sidade. Aduna ngasi matam sida really ngasai from the core brahmachari oibase atangmani. Ako jung ngamja ponti apse haduk sarabada. Adubu honajari haiba tare. Aduna महाराष्ट्र अमुक ताकपिरक पसिदा कोई ब्रह्मचारी हाइबदी ngसाइगी सेलिब्रेट ओगदबनि हाइबदी सेक्स लाइफ सिम लेबि याद्रे अदुगा अखोई सिना ngसाइ इमा इपा उनबा यादे हाइबसिदी मदुगी मागी साइट लाकदबनि मेन प्रिंसिपल दि गुरु की सेवा तबुसने गुरु ताकपिदिबा आइगी पुंसी से गुरु की सेवा गदमक डेडिकेट तगदबनि हाइबसे अदुगा डेडिकेट तब मतमसिदा कमाइन तगनी गुरु तोरिबा सेवा सिदा असिस्ट तौजगनी हाइदि प्रचार के थबक पोरो बोरो अदुगा वा से हंगजगदौबनि हाय वा हंगजगदौबनि अदु वा हंगबसे करम हंगनी जिज्ञासु श्रेय उत्तमम हाय जिज्ञासु ऑफ इंक्वायरी तौबसे करम हंगदबनो श्रेय एगी पुंसी की बेनिफिशियल ओइबा अदु करम हंगदोरिबा उत्तमम हाय टॉप मोस्ट क्वेश्चन हंगदोनि ख्वाइदगी मुरोइबा ख्वाइदगी हनसे ख्वाइदि मीनिंगफुल ओइबा क्वेश्चन हंगदबनि एब्सर्ड क्वेश्चन हंगबा यादे हाय अगी कमाइन तर पुंसी से कमाइना फगत कदेगे स्पिरिचुअली कमाइन काखतकनी मथेंगरे बागी इश्यूज मैम से कमाइन टेकल तगनी हाबने चिंगबे से क्वेश्चन मैम यामना इंटरनली हंगजगदोनि हाने हाबदी गुरुस आगी टीचर सुने आगी इपा इमा सुने आगी फ्रेंड सुने अदगी ईश्वर की मसक सुने माखसे अदना असी मियेंग से असी खोय तंबी हाइबा तारे अदु मसिदा खोयना इमा इपा का सुम उन्ना लेरबोइदी मधुकी डेडिकेशन वाला ने कहो इमा इपा से मजा से पेम्पर तविद अदु गुरु हाइबा त गुरुकुल हाइबा कासे स्ट्रिक्ट डिसिप्लिन एम लाकदोरिस अदु मधुकी डिसिप्लिन हायेंग तुंगदा लाकदो पुंसी माना मथन लेरे कांदे मधु डिसिप्लिन द माना मेंटेन तब ngamnaba ki tamakta aduna हाइदि sorry go ahead लेनो कोइना इमा इपा हाइबा दुदि केनो हाइदा के हाइतारे अखोना इंग्लिश हाइनबम लाइबने बिजे emotions knows no argument इमा लाने इचाई बुंगो नंगु कई चारी केने इमान थोंबा चारोइद्रा इमा बु नंगु सिद्राबा हाइरबा कादे दुम थमोज महिलांग हने बतगे अदंग साइकी गुरु के मा लाइबा लोय कावदुरि यामना पावरफुल लाइबा कान इमा इमा ने यामना पावरफुल लाइबा मसे I understand kitang ay limited knowledge understand I say madugi ahambada haidu attachment emotional attachment hado ganang gi self ki identity se dissolve to holineba no dissolve to isi use da dissolve to adateba self identity se masi akoina philosophically man panga hainai dissolve to ya adateba se dissolve to haiba kan mangre tisan gre haibadu wakhanai ba dissolve to adateba ai se kanano haiba I real identification je madu puthorok pai madu manifest on pai tare yeah but see that is when you go in your spiritual life the koi layman person ko dia koi thana gi identity do adu do kaino hai tare ai je kana ai ta wadab je kaino khangane bi aduna अकोइन दि मसे आइना इचे आइना करेक्ट तौ नचदे को हाइदे no it's fine या लैंग्वेज है मसे इंप्लिकेशन हम चावे बिचे कर अकोइ दि मसे लैंग्वेज से मीन्स ऑफ कम्युनिकेशन नि अतोपगसु अदु आइगी माइंड गसु इन हाइबा खली बिसे मसे आइगी माइंड इन्फ्लुएंस हम तवेबा अदुना अकोना मोशन रप कासिदा वैष्णव की कनो से माय वायुवता यामना स्पेसिफिक ओइ है Suma haibani ahla mana hai imai para suma haidawni ojago suma haidawni haibas aigi mindset mase fit tawin ha no it is good like I said like before only akoi gi session si akoi na 11 session mukti soidana tawjagani aduga akoi gi listener deki akoi myam na hena coming ba machang myam lagadi let's see how it goes aina maina haina bani aduna
ꯑꯩꯈꯣꯏꯅ ꯍꯪꯉꯛꯀꯗꯣꯔꯤꯁꯦ ꯌꯥꯝꯅ ignorant ꯑꯣꯏꯕ question ꯌꯥꯎꯔꯒꯗꯤ there is no restriction. ꯍꯥꯏꯗꯤ question ꯍꯪꯕꯗ ꯀꯩꯝ ꯍꯥꯏꯗꯤ ꯃꯁꯤ ꯌꯥꯝꯅ free ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯍꯪꯕ ꯀꯥꯟꯁꯤꯗꯗꯤ yes ꯀꯩꯅꯣ yes everything ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ scripture ꯃꯌꯥꯝꯁꯦ just question answer ꯉꯥꯛꯇꯅꯦꯕ ꯑꯔꯖꯨꯟꯗꯨꯅ ꯀ꯭ꯔꯤꯁꯅꯗ ꯋꯥꯡꯕ ꯏꯀꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯒꯤꯇꯥ ꯐꯪꯉꯝꯃꯔꯣꯏ ꯃꯤꯠꯁꯦ ꯑꯗꯨꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ last 5 minutes ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯅꯩꯅꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯁꯤ ꯇꯧꯈꯤꯕꯁꯤꯗ ꯔꯥꯃꯥꯅꯨꯖꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯥꯏ ꯌꯨꯝ ꯊꯥꯗꯣꯛꯄ ꯀꯥꯏꯁꯦ ꯈꯔ ꯋꯥꯈꯤꯒ ꯍꯥꯏꯗꯅ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯛꯅꯕꯗ ꯇꯧꯈꯤꯕ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯕ ꯃꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯏꯟꯁꯤꯗꯦꯟ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯑꯩꯁꯦ ꯃꯇꯝ ꯑꯃ ꯑꯩꯅ ꯍꯔꯤꯌꯥꯅꯥ ꯂꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯠꯇꯦ ꯈꯖꯤꯛꯇꯪ ꯀꯐ ꯀꯣꯜ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯏꯃꯥ ꯅꯤꯡꯁꯤꯡꯉꯛꯏ ꯑꯩꯅ ꯍꯦꯛ ꯌꯨꯝꯗ ꯏꯁꯥ ꯉꯝꯗꯕ ꯑꯗꯩ ꯈꯤꯇꯪ ꯂꯣꯛ ꯊꯨꯡꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯤꯗ ꯏꯃꯥꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯂꯥꯛꯑꯒ ꯑꯩꯅ ꯐꯃꯨꯡ ꯍꯤꯞꯄ ꯂꯩꯕ ꯃꯇꯝꯁꯤꯗ ꯕꯤꯛꯁ ꯇꯩꯕꯤꯔꯅꯤ ꯊꯕꯥꯛꯇ ꯅꯪꯒꯟꯗ ꯂꯥꯏꯕꯛꯇ ꯑꯗꯣ ꯏꯃꯥꯅ ꯍꯛꯆꯥꯡꯗ ꯅꯥꯟꯕꯤꯕꯁꯦ ꯑꯩꯁꯦ ꯅꯥ ꯐꯔꯅꯤꯅ ꯈꯜꯂꯤ ꯑꯗꯨꯝ ꯐꯁꯨ ꯐꯩ ꯏꯃꯥꯒꯤ ꯇꯠꯁꯦ ꯑꯗꯒꯤ ꯏꯃꯥꯅ ꯃꯇꯝꯗ ꯆꯥ ꯂꯣꯟꯕꯤ ꯆꯥ ꯂꯣꯜꯂ ꯆꯉꯥꯡ ꯂꯣꯜꯂꯤ ꯆꯉꯥꯡ ꯂꯣꯜꯂꯅꯤ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯃꯥꯔꯤ ꯕꯤꯁꯀꯤꯠ ꯑꯃ ꯂꯩꯕ ꯑꯗꯨ ꯕꯤꯁꯀꯤꯠ ꯑꯗꯩ ꯀꯕꯣꯛ ꯃꯨꯔꯤꯒ ꯆꯥꯏ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯑꯩꯁꯦ ꯅꯥꯐꯔꯅꯦꯕ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯀꯩꯝ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯝ ꯁꯤꯔꯁ ꯑꯣꯏꯔꯀꯥꯟꯗ ꯆꯥꯏ ꯑꯗꯨ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯁꯦꯕꯥ ꯇꯧꯕꯤꯔꯛꯈꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯄ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯈꯜꯂꯦ ꯑꯩ ꯏꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯗꯣꯛꯄꯉꯝꯗꯣꯏꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯈꯣꯡꯁꯦ ꯍꯟꯕ ꯑꯃ ꯌꯥꯎꯈꯤꯕꯁꯦ ꯃꯇꯝꯗꯨꯗ ꯑꯁ ꯑꯩ ꯍꯜꯂꯒꯦ ꯁꯤꯗꯤ ꯑꯩꯁꯦ ꯂꯩ ꯉꯝꯃꯔꯣꯏꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯋꯥꯈꯜꯁꯤꯗ ꯀꯗꯥꯏꯗꯅꯣꯃ ꯈꯪꯗꯕ ꯑꯃ ꯇꯨꯡꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯔꯛꯄꯗꯧꯅ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯗꯪ ꯂꯥꯎꯅ ꯄꯥꯟꯕ ꯑꯃ ꯌꯥꯎꯈꯤꯕ ꯏꯃꯥꯁꯤꯗꯤ ꯏꯃꯥ ꯏꯄꯥꯁꯤꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀ ꯊꯦꯡꯅꯕꯅꯤ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩ ꯏꯃꯥ ꯏꯄꯥ ꯀꯅꯥ ꯑꯣꯏꯔꯝꯃꯤ ꯈꯪꯗꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤ ꯈꯛꯇꯪ ꯆꯍꯤꯁꯦ 21 25 ꯑꯃꯈꯛꯇꯪ ꯊꯦꯡꯅꯕꯁꯤꯗ ꯏꯃꯥꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕꯅꯤ ꯆꯍꯤ 25 ꯈꯛꯇꯁꯤꯗ ꯑꯗꯨꯕꯨ ꯃꯄꯣꯛꯇ ꯑꯩꯒ ꯂꯣꯏꯅꯔꯤꯕꯗꯤ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅꯤ ꯑꯩ ꯄꯔꯃꯥꯠꯃꯥ ꯑꯣꯏꯅ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯃꯍꯥꯛꯅꯤ ꯑꯩꯅ ꯍꯛꯆꯥꯡ ꯊꯥꯗꯣꯛꯑ ꯃꯇꯝꯁꯤꯗ ꯑꯩꯒ ꯀꯅꯥꯝ ꯁꯥꯒꯣꯟꯅ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯀ꯭ꯔꯤꯁꯅ ꯈꯛꯇꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯕꯁꯨ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯄꯣꯛꯑꯕꯁꯨ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯄꯣꯛꯑꯕꯁꯨ ꯑꯩ ꯀꯅꯥꯝ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯈꯛꯇꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯁꯅꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯑꯩꯒꯤ ꯋꯦꯜ ꯋꯤꯁꯔꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯉꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 20-25 ꯈꯛ ꯂꯣꯏꯅꯕꯁꯤꯗ ꯏꯃꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯕꯣꯏꯗꯤ ꯃꯄꯣꯛ ꯃꯇꯝ ꯍꯥꯏꯕꯁꯤ ꯂꯩꯔꯛꯏ ꯑꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯔꯛꯏꯕ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯤ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯝꯒꯗꯒꯦꯅ ꯑꯁꯤ ꯐꯠ ꯂꯥꯛꯈ꯭ꯔꯦꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯒ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤꯅꯥꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯇꯝ ꯈꯣꯡ ꯍꯟꯖꯤꯟꯈꯤꯕ ꯃꯇꯝꯗ ꯑꯩꯁꯦ Very interesting. ꯑꯗꯣ ꯋꯥꯕ ꯍꯥꯏꯕꯨ ꯁꯤꯅꯤ ꯑꯗꯣ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯈꯣꯏ ꯑꯦꯡꯒꯦꯖꯃꯦꯟ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯛꯏ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯇꯧꯔꯛꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯛꯏ ꯁꯦꯃꯤꯅꯥꯔꯁ ꯇꯧꯔꯛꯏ ꯃꯇꯝꯗ ꯑꯩꯁꯦ ꯑꯦꯚꯣꯂꯨꯁꯟ ꯑꯗꯒꯤ ꯗꯥꯔꯋꯤꯟ ꯊꯤꯑꯣꯔꯤ ꯃꯇꯥꯡꯗ ꯁꯦꯃꯤꯅꯥꯔ ꯌꯥꯝ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯗꯦꯔꯤ ꯔꯤꯁꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯗꯅ ꯀꯔꯅꯥꯜ ꯂꯩꯔꯤ ꯃꯁꯤ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯌꯥꯝ ꯆꯠꯂꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤ ꯗꯥꯃꯣꯗꯔ ꯃꯍꯥꯔꯥꯖꯀꯤ ꯁꯥꯏꯟꯇꯤꯐꯤꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯣꯟꯕ ꯑꯗꯒꯤ ꯀꯨꯝꯍꯩꯁꯤꯡ ꯁꯤꯟꯕ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯐ꯭ꯔꯤ ꯇꯥꯏꯝ ꯐꯪꯗꯦ ꯐꯨꯜ ꯇꯥꯏꯝ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯕꯁꯦ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯍꯥꯏꯖꯤꯟꯕ ꯋꯥꯈꯜ ꯃꯁꯤ ꯈꯟꯕꯒꯤ ꯃꯇꯝꯐꯥꯎ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯦ ꯊꯕꯛ ꯄꯨꯡ 3ꯗꯒꯤ ꯍꯧꯈ꯭ꯔꯅꯤ ꯊꯕꯛꯁꯦ ꯄꯨꯔꯥ ꯇꯛꯈꯥꯏꯔꯒ ꯍꯧꯈ꯭ꯔꯅꯤ ꯑꯗꯒꯤ ꯇꯨꯝꯕ ꯀꯥꯟꯁꯤꯗꯤ ꯄꯨꯡ 10-11 ꯇꯥꯔꯦ ꯑꯗꯨꯀꯥꯟꯗ ꯋꯥꯔꯕꯅꯤꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯗꯤ ꯑꯃꯨꯛꯀ ꯂꯥꯏ ꯁꯦꯕꯥ ꯍꯧꯔꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯃꯁꯤꯗꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄ ꯉꯥꯏꯍꯥꯛꯀꯤ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁ ꯈꯔ ꯂꯥꯛꯄ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯌꯥꯝ ꯀꯟꯅ ꯐꯥꯎꯕ ꯂꯩꯇꯦ
dagi akhoi gi si wari di adum matam se khangode pung amma ka minute 24 minutes chatle du samlapna akhoi gi manipur da wari taba hoba du ka masigi experience akhoi na ngang ringe dagi akhoi gi larik taba haise yamna akhoi na spiritual process oina akhoi ayambana akhoi na tum chaure ko akhoi ni kena tabu kan da larik taba si yamna kena tawzare haitar adu masida akhoi na wari si full oina khangraga su kitang kitang knowledge le hoga du mai tawra ka akhoi si ayambana akhoi gi maina khangapane du dena mak khangbadi nate adu ramanujana manipur da wari mayam da tahan base si kamaina adu gi kitang samlapna hai wari tabasi iche koi thoina koi mandir dadi iskon ke mandir khuding makta ayuk ka sandhya ke batam sida koi laik se tai ayuk tana Srimad Bhagavatam se pai koi manipur da haraga meragi matam da bhagavata bhai amak tang tarni me amjana adu bo thangai se mani mase nungti ki taw haibla ye sasa yari nityam bhagavatam se baya hadra aduna mase nungti ki tagada bani haibase iskon ge niyom ne ropan thamiramba aduga evening dana bhagavad gita tagadaba aduga tumam dai matam dana krishna lila se pagadaba adu mase niyom thamirambani aduda akoi manipur lakpa kan sida akoi gi sumaina class tawbase Prabhupada Mali hadna han lay bidibase mahan hek tawi adu akoi tajabani adu matamduda aisu mapan lay rode nangsu class na taw haidan tawbadagi aisu khajik adumaina 2016 17 18 swai hek lakpa tamsida class ibu ko tawhali he aduga adugi haukhibani akoina nungtigi lere program simasi kaiba yadi haidana ada akoina class tawbinaba mi se awalakpadagi sum aina mahu sillaga sum tawjagibadagi hujikna regular dasangra haitare je yamna nungai aduga akhoi ngasigi matam si loisilla abanina akoina sigi program Library of Manipur Finding the Voices aduga isamang nasu akoina spiritual program ama tawgena khalakpasi kuida kamasi kamaina format se kamain tawsige kaina sum khalakpada smaina akoi se co-create tawbani ko aduna ahambada masigi ithilla kibase akhoi gi manipur da conflicts yamna leira kanda dum aina he pokpadagi conflicts dum leibasina handak sidna pura heighten oigre ko aduda masai amanujana supandikre spirituality da changpase lambi mari da changpa yain haibasida ahambada na distress oiba yamna waba khotpa uruba dagi aduda dagi fourth point da haigibada inquisitive oiba curious oiba dagi karino spirituality da adugumba ki questions yam laki da haita abuna aina khanjari si akhoi mayam si khoi like tabaki si subject si yam banina khoina topic oina khangacharabada for example akhoi gi manipur do jekni legidaba khotkidaba gi si yam tawakana masigi question yam ne khoina topic se legidaba gi ena khangkata kanda mukramanujana masigi relevant oiba scriptures masi akhoi da mukhangalaga akhoi na su amu question and answer na ngabagi maina opportunity phangba mai tawrakanda akhoi na subject oina haitar scripture gi chapter adu du na tabita akhoi na legidabagi na tragana akhoi kisi aina sum yengba kanda akhoi su asauba mayam leibasi asauba gi ko anger gi ama lowe yai mai tawraga akhoi na topic se khaidora kanda tawjage na khanjabani adu masi akhoi na plan tawjarake yengbi ba pungna mangna su karamba topic adu ka kari question dai bigi habadu soitana akhoi message tawbira o adu ka akhoi mayam si yamna spiritual learning oina akhoi mayam ramanujan yabirapa se akhoi gi laibak phabani adu masi akhoi tawmina si and aina masi khurumjuraga haijari any masigi program si loitringa da ramanujan any comment any question maybe aigi ma category se yamnamak nungaijai ngasi sumaina ichen sinbiraktase haibada koina spirituality ki message side yamna pak chawkhre aduga punsi sida koina thiriba puning makha lamba haibase kaigum thabam do puning makha lamba masidi kamai phangadage haibase ki chapchaba parama mayam yaw leiba
ꯁꯤꯗꯩꯁꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯁꯤ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯋꯥꯠꯄꯅ ꯅꯠꯇ꯭ꯔꯒ ꯁꯥꯒꯠꯄꯁꯤ ꯉꯝꯗꯕꯅ ꯃꯌꯥꯝꯗ ꯃꯁꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯌꯧꯍꯟꯕꯁꯤ ꯍꯦꯛ ꯈꯔ ꯉꯝꯕꯁꯤ ꯋꯥꯠꯂꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯁꯔꯀꯜ ꯈꯔꯗ ꯃꯌꯥꯝ ꯑꯈꯪꯕ ꯈꯔꯅ ꯈꯪꯕ ꯅꯠꯇꯅ ꯃꯤꯆꯝ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯁꯦ ꯍꯦꯛ ꯉꯁꯥꯏ ꯏꯆꯦ ꯍꯥꯏꯕꯤꯕꯗꯣ ꯍꯪꯕꯁꯦ ꯑꯩꯗꯤ ꯂꯦꯃꯦꯟꯅꯤꯅ ꯍꯥꯏꯕꯁꯦ ꯂꯦꯃꯦꯟ ꯑꯣꯏꯕ ꯃꯤꯅ ꯍꯪꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯍꯪꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯪꯒꯗꯕꯅꯤ ꯋꯥꯁꯦ ꯍꯪꯒꯗꯕꯅꯤ ꯇꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤ ꯈꯪꯗꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏ ꯆꯌꯦꯠꯄ ꯅꯠꯇꯕ ꯆꯩꯕ ꯅꯪꯁꯤ ꯁꯣꯏꯒꯗꯧꯕꯅꯣ ꯍꯥꯏꯔꯒ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯆꯩꯕꯤꯕ ꯅꯠꯇꯕ ꯈꯪꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯇꯥꯛꯄꯤꯔꯒ ꯈꯪꯒꯗꯧꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯋꯥ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯝꯖꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯈꯪꯖꯔꯝꯕ ꯅꯠꯆꯗꯦ ꯀꯩꯝꯇ ꯈꯪꯗꯕ ꯑꯣꯏꯅ ꯆꯪꯉꯨꯔꯒ ꯇꯝ ꯈꯪꯖꯔꯛꯄꯅꯦ ꯑꯗꯨꯕꯨ ꯊꯦꯡꯅꯕꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯃꯣꯗꯔ ꯁ꯭ꯋꯥꯃꯤ ꯊꯦꯡꯅꯖꯔꯛꯄ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤꯁꯨ ꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯉꯕ ꯑꯣꯏꯗꯤ ꯀꯌꯥꯝꯅ ꯋꯥꯈꯜꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯒ ꯀꯩꯒꯨꯝꯕ ꯑꯃ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯃꯥꯏ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯑꯗꯨꯝ ꯃꯁꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯌꯥꯏ ꯏꯚꯟ ꯃꯥꯒꯤ ꯙꯔꯃꯐꯥꯎ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯗꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯦꯡꯖꯥꯏꯇꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯦꯁ ꯑꯣꯔ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯇꯨ ꯑꯦ ꯃꯦꯛꯁꯤꯃꯝ ꯑꯦꯛꯁꯇꯦꯟꯠ ꯃꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯃꯁꯤ ꯍꯦꯟꯗꯜ ꯇꯧꯖꯕ ꯑꯗꯨꯝ ꯉꯝꯒꯗꯧꯕꯅꯦꯕ ꯑꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯏꯆꯦꯅ ꯁꯤꯟꯕꯤꯔꯛꯇꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯥꯒꯠꯄꯤꯔꯛꯄꯁꯤ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯑꯃꯗꯤ ꯃꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯃꯔꯤꯛ ꯆꯨꯝꯅ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯄꯨꯕꯤꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯥ ꯇꯧꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯔꯤꯂꯤꯖꯟꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯏꯁꯦ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛꯇ ꯑꯩꯅ ꯎꯖꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯀꯣ ꯑꯩ ꯃꯤ ꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯦꯗꯣꯞ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯁꯦ ꯀꯥꯝ ꯑꯣꯏꯅꯕ ꯈꯔ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯥꯟꯅꯖꯅꯤꯡꯉꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯀꯔꯝꯕ ꯇꯣꯄꯤꯛ ꯅꯩꯅꯕ ꯄꯥꯝꯕꯤꯒꯦ ꯍꯥꯏꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯟꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕꯒꯤ ꯑꯗꯒꯤ ꯑꯦꯡꯒꯔ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯙꯔꯃꯁꯤ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯉꯁꯥꯏ ꯍꯥꯏꯕ ꯆꯟꯗꯣꯟ ꯊꯤꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯆꯟꯗꯣꯟ ꯊꯤꯟꯕ ꯇꯟꯕ ꯑꯗꯒꯤ ꯑꯍꯟ ꯇꯟꯕ ꯍꯥꯏꯕꯗꯤ ꯂꯦꯖꯤꯅꯦꯁ ꯅꯠꯇꯕ ꯍꯪꯒꯣꯏꯕ ꯌꯥꯎꯕ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯣꯡꯅ ꯑꯗꯨꯒꯨꯝꯕꯒꯤ ꯅꯩꯅꯕꯗꯨꯁꯨ ꯑꯗꯨꯝ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯅꯒ ꯋꯥꯔꯤꯒ ꯇꯥꯕ ꯈꯣꯠꯄꯁꯦ ꯍꯤꯟꯗꯨꯏꯖꯝꯒꯤ ꯑꯗꯨ ꯆꯪꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅꯒ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯑꯗꯨꯝ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯔꯝꯗ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯔꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯁ꯭ꯀ꯭ꯔꯤꯞꯆꯔꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯃꯟ ꯄꯤꯄꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯃꯟ ꯄꯤꯄꯜꯅ ꯀꯔꯤꯅꯣ ꯐꯦꯁ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯀꯥꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯈꯤꯇꯪ ꯌꯥꯝꯅ ꯗꯤꯁꯇ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕ ꯃꯥꯏꯟꯁꯤ ꯈꯔ ꯄꯤꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯏꯟꯇꯦꯟꯇ ꯁꯤꯟꯖꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯔꯥꯃꯥꯅꯨꯖ ꯗꯥꯁꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯁꯨ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ